ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯕꯤꯅꯥ ꯃꯣꯏꯔꯥꯡ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯍꯥꯏ ꯍꯥꯏ ꯕꯦꯝꯃ ꯂꯥꯎꯅꯦ ꯁꯦꯁꯦ ꯐꯤ ꯐꯅꯦꯛꯁꯤꯡꯁꯦ ꯑꯃꯨꯛꯇ ꯊꯝꯖꯤꯜꯂꯨꯁꯦ꯫ ꯅꯪ ꯄꯥꯕ ꯍꯜꯂꯛꯇ꯭ꯔꯤꯉꯩꯗ ꯀꯗꯥꯏꯗꯅꯣ ꯑꯃꯨꯛꯇ ꯊꯝꯖꯤꯜꯂꯨꯁꯦ꯫ ꯃꯥ ꯀꯗꯥꯏꯗꯒꯤꯅꯣ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦꯗ꯫ ꯑꯣ ꯅꯅꯦ ꯃꯦꯝꯆꯥꯅ ꯁꯥꯕꯅꯦ꯫ ꯑꯩꯅ ꯃꯥꯒꯤ ꯐꯤ ꯑꯍꯧ ꯈꯨꯗꯤꯡꯒꯤ ꯑꯃꯃꯝ ꯈꯥꯛꯄꯤꯌꯣꯏꯗꯅ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯅꯅꯦ ꯌꯥꯝꯃꯤꯕꯁꯦ꯫ ꯏꯃꯥ ꯃꯗꯨꯕꯨ ꯑꯩꯕꯨ ꯍꯧꯖꯤꯛ ꯂꯨꯍꯣꯡꯗꯧꯁꯨ ꯅꯠꯇꯕꯁꯤꯕꯨ ꯏꯃꯥꯅ ꯄꯪꯂꯩꯗ ꯂꯩꯁꯤꯜꯂꯤ꯫ ꯏꯃꯥꯅ ꯂꯩꯁꯤꯜꯂꯁꯨ ꯊꯣꯛ ꯑꯃꯠꯇꯁꯨ ꯇꯨꯡꯕꯁꯨ ꯉꯝꯗꯦ꯫ ꯄꯥꯕꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯣꯏꯊꯤ ꯊꯤꯔꯒ ꯑꯗꯨꯝ ꯌꯣꯟꯊꯣꯛ ꯂꯩꯔꯝꯅꯤ꯫ ꯍꯥꯏ ꯂꯩꯗ ꯌꯥꯔꯤꯕꯣ? ꯅꯪꯁꯤ ꯃꯅꯨꯡ ꯃꯇꯝ ꯆꯥꯔꯛꯂꯕꯅꯤꯅꯦ꯫ ꯏꯃꯥꯅ ꯁꯦꯜ ꯈꯔ ꯂꯩꯕꯁꯤꯅ ꯂꯩꯁꯤꯜꯍꯧꯗ꯭ꯔꯕꯗꯤ ꯍꯌꯦꯡ ꯄꯨꯂꯞ ꯄꯨꯊꯣꯛꯂꯒ ꯂꯩꯕꯗ ꯋꯥꯗꯧꯔꯤꯕꯅꯤꯅꯦ꯫ ꯅꯪ ꯄꯥꯕ ꯎꯍꯟꯒꯨꯝꯁꯤ ꯁꯣ ꯊꯝꯖꯤꯜꯂꯨꯔꯁꯨ꯫ ꯏꯃꯥ ꯅꯆꯥꯗꯤ ꯈꯔꯗ ꯄꯨꯗ ꯌꯥꯗꯕꯗꯨꯗꯪ ꯄꯨꯔꯒ ꯂꯣꯏꯔꯦ ꯈꯜꯂꯤꯗ꯫ ꯃꯤꯗꯧꯅ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯄꯨꯗ꯭ꯔꯕꯁꯨ ꯌꯥꯏꯗ꯫ ꯑꯩꯅ ꯍꯧꯖꯤꯛ ꯊꯝꯖꯤꯟꯅꯤ ꯄꯥꯕꯅ ꯀꯣꯏꯊꯤ ꯊꯤꯔꯒ ꯑꯃꯨꯛ ꯌꯣꯟꯊꯣꯛꯅꯤ꯫ ꯀꯩ ꯀꯥꯟꯅꯅꯤ? ꯁꯦꯜ ꯈꯔ ꯂꯩꯕꯒ ꯏꯃꯥꯅ ꯑꯩꯒꯤꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯂꯩꯕꯤꯕ ꯑꯗꯨꯒ ꯑꯝꯇꯁꯨ ꯇꯨꯡꯕ ꯉꯝꯗꯕ ꯁꯤꯕꯨ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣꯕ ꯏꯃꯥ? ꯍꯥꯏ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ꯫ ꯅꯪꯒꯤ ꯀꯥꯒꯤꯅꯦ ꯃꯅꯨꯡꯒꯤ ꯃꯣꯝꯄꯥꯛ ꯃꯈꯥꯗꯣ ꯑꯗꯨꯗ ꯊꯝꯃꯨꯁꯣ꯫ ꯑꯗꯥꯏꯗꯗꯤ ꯅꯪ ꯄꯥꯕꯅ ꯀꯩꯁꯨ ꯊꯤꯔꯁꯨ ꯐꯪꯉꯔꯣꯏꯗꯅ꯫ ꯐꯪꯉꯅꯨ ꯏꯕꯦꯝꯃ꯫ ꯅꯪ ꯄꯥꯕ ꯐꯠꯇꯕꯅꯤꯅꯦ ꯈꯔꯁꯨ ꯈꯥꯡꯅꯁꯤꯁꯦ꯫ ꯃꯥꯅ ꯐꯠꯇꯕꯅꯤꯅ ꯏꯃꯥ ꯏꯆꯥ꯫ ꯍꯣꯏ ꯏꯃꯥ ꯑꯩ ꯊꯝꯃꯨꯔꯒꯦ꯫ ꯑꯗꯣ ꯁꯦꯟꯗꯣꯏꯗꯤ ꯈꯔ ꯈꯣꯝꯒꯠꯂꯛꯄ꯭ꯔꯣ? ꯀꯃꯥꯏꯅ ꯇꯧꯒꯦ ꯏꯃꯥ? ꯑꯁ ꯉꯁꯤꯗꯤ ꯅꯪ ꯄꯥꯕꯅ ꯍꯜꯂꯝꯃꯤ ꯏꯕꯦꯝꯃ꯫ ꯅꯪ ꯄꯥꯕꯅ ꯂꯣꯏꯅ ꯈꯣꯝꯗꯅ ꯂꯧꯈ꯭ꯔꯦ ꯍꯥꯏ꯫ ꯑꯁ ꯐꯖꯔꯝꯃꯅꯤ ꯑꯗꯨꯗꯤ꯫ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗꯗꯤ ꯃꯈꯣꯡꯗꯣ ꯆꯨꯝꯅ ꯀꯩꯁꯨ ꯊꯥꯡꯉꯔꯣꯏꯕ꯫ ꯑꯩꯗꯤꯕ ꯄꯦꯜꯂꯕꯅꯤ꯫ ꯂꯣꯟꯅ ꯄꯥꯕ ꯈꯪꯍꯟꯗꯅ ꯁꯦꯜ ꯈꯔ ꯁꯦꯟꯗꯣꯏ ꯁꯥꯟꯗꯣꯛꯆꯕꯁꯤꯐꯥꯎ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯄꯥꯕꯁꯦ ꯍꯦꯛꯇ ꯈꯪ ꯂꯩꯔꯝꯃꯤ꯫ ꯑꯩꯈꯣꯏꯁꯤꯕꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯣꯏꯔꯣ ꯏꯃꯥ? ꯑꯁ ꯈꯪꯗꯦꯗ ꯏꯕꯦꯝꯃ ꯇꯧꯔꯤꯁꯤ꯫ ꯏꯋꯥ ꯐꯠꯇꯕ ꯁꯤꯕ ꯉꯥꯏꯕ, ꯏꯆꯥ ꯐꯠꯇꯕ ꯆꯥꯎꯕ ꯉꯥꯏꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯕꯛꯁꯦ ꯀꯔꯝ ꯊꯣꯛꯇꯣꯏꯅꯣ ꯈꯪꯗ꯭ꯔꯤ꯫ ꯑꯩ ꯃꯥꯒꯤ ꯈꯟꯕꯗ ꯌꯨꯝꯒ ꯄꯥꯅꯤꯡꯗ꯭ꯔꯤ ꯏꯃꯥ꯫ ꯍꯥꯏ ꯌꯨꯝꯅ ꯌꯨꯝꯒꯤ ꯊꯣꯛꯄꯅꯤ꯫ ꯏꯆꯥꯒꯤ ꯃꯐꯝ ꯆꯥꯕꯗ ꯂꯩꯇꯕ ꯌꯥꯗꯕꯅꯤ꯫ ꯏꯆꯥꯅ ꯊꯟꯇꯅꯤ ꯈꯪꯉꯦꯗꯅ꯫ ꯌꯦꯡꯉꯣꯏ ꯅꯪ ꯄꯥꯕ ꯍꯜꯂꯛꯄ ꯃꯥꯜꯂꯦ꯫ ꯆꯠꯂꯣ ꯐꯅꯦꯛ ꯐꯤꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯊꯝꯂꯨꯁꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯤꯡꯒꯥꯔꯩ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯣꯡꯒꯥꯜꯗꯒꯤ ꯕꯣꯌꯥꯏꯗꯨ ꯌꯨ ꯇꯞ ꯇꯥꯅ ꯊꯛꯂꯦ ꯍꯥꯏꯔꯒ ꯂꯥꯎꯗꯨꯅ ꯍꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯍꯩ ꯂꯩꯀꯥꯏꯁꯤꯗ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯕ ꯃꯤ ꯂꯩꯕ ꯌꯥꯔꯣꯏ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯂꯩꯀꯥꯏꯁꯦ ꯕꯣꯌꯥꯏ ꯑꯩꯅ ꯄꯥꯟꯒꯗꯕꯅꯤ꯫ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯕ ꯀꯔꯦꯝꯅꯕ ꯇꯧꯔꯛꯄꯁꯨ ꯌꯥꯔꯣꯏ꯫ ꯕꯣꯌꯥꯏ ꯑꯩ ꯅꯤꯡꯊꯧꯅꯤ ꯍꯥꯏꯔꯤꯁꯤ꯫ ꯊꯥꯔꯣ ꯄꯥꯈꯠꯅ ꯆꯦꯟꯊꯣꯛꯂꯒ ꯃꯄꯨꯔꯣꯏꯕꯕꯨ ꯊꯦꯝꯖꯤꯜꯂꯛꯂꯝꯃꯤ꯫ ꯑꯩꯈꯣꯏ ꯕꯥꯕꯥ ꯂꯩꯀꯥꯏ ꯃꯤ ꯇꯥꯕ ꯇꯥꯔꯦ꯫ ꯑꯃꯨꯛꯇꯤ ꯌꯨꯝꯗ ꯆꯪꯁꯤ ꯀꯩꯗꯧꯔꯒꯦ? ꯍꯩ ꯑꯩꯉꯣꯟꯗꯒ ꯆꯥꯞꯀ ꯄꯥꯏꯔꯛꯇꯦ꯫ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯁ꯭ꯋꯥꯏꯗ꯫ ꯀꯔꯤꯒꯤ ꯂꯩꯀꯥꯏ ꯃꯤ ꯇꯥꯕ? ꯂꯩꯀꯥꯏ ꯃꯤ ꯇꯥꯅꯕ ꯑꯩꯅ ꯂꯥꯎꯔꯤꯁꯦ ꯈꯪꯉꯦꯗꯅ꯫ ꯃꯋꯥ ꯑꯝꯇ ꯂꯧꯗꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ꯫ ꯃꯋꯥ ꯑꯝꯇ ꯂꯧꯗꯦ ꯍꯥꯏꯔꯤꯁꯦ꯫ ꯑꯁ ꯍꯣꯏꯕꯁꯦ ꯆꯠꯂꯁꯦꯕꯗꯣ ꯌꯨꯝꯗ ꯑꯃꯨꯛꯇ ꯆꯪꯉꯁꯦꯕ꯫ ꯆꯪꯅꯤꯡꯉꯒ ꯆꯪꯅꯤ, ꯆꯪꯅꯤꯡꯗ꯭ꯔꯒ ꯇꯣꯛꯀꯅꯤ꯫ ꯑꯩꯒꯤ ꯀꯨꯁꯤ꯫ ꯃꯁꯤꯗ ꯅꯊꯧ ꯂꯩꯇꯦꯀꯣ ꯄꯥꯏꯔꯛꯀꯅꯨ ꯑꯩꯉꯣꯟꯗ꯫ ꯃꯈꯣꯏ ꯇꯥꯗ ꯅꯁꯥꯗꯣ ꯆꯠꯄ ꯉꯝꯗ꯭ꯔꯦꯕꯁꯦ ꯑꯩ ꯁꯝꯒꯦꯕ꯫ ꯏꯁ ꯍꯩꯔꯦꯗ ꯑꯣꯟꯊꯣꯛꯅ ꯍꯩꯔꯦꯗ꯫ ꯈꯨꯄꯥꯛꯁꯤꯅ ꯅꯃꯥꯏꯗꯨꯗ ꯊꯥꯖꯤꯜꯂꯣ ꯍꯥꯏꯕ꯭ꯔꯣ? ꯊꯥꯖꯤꯜꯂꯣ ꯍꯥꯏꯕ꯭ꯔꯕ? ꯃꯤ ꯃꯆꯥ ꯁꯥꯎꯕꯤꯔꯅꯣꯕꯁꯦ꯫ ꯃꯈꯣꯏ ꯕꯥꯕꯥꯁꯦ ꯂꯩꯀꯥꯏ ꯃꯃꯥꯡꯁꯤꯗ ꯑꯩ ꯌꯥꯝ ꯏꯀꯥꯏꯔꯦꯕꯁꯦ꯫ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯀꯩꯗꯧꯔꯒꯦ? ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯉꯤꯁꯤ ꯀꯔꯤꯅꯣ? ꯑꯩꯁꯤ ꯅꯪꯒꯤ ꯅꯋꯥ ꯅꯄꯨꯔꯣꯏꯕꯅꯤ ꯍꯥꯏꯕꯗ ꯂꯦꯝꯖꯗꯦ ꯏꯀꯥꯏꯁꯤꯅꯤꯅꯦ꯫ ꯅꯪꯁꯤ ꯀꯌꯥꯝ ꯐꯕ ꯃꯤꯅꯣ? ꯅꯪꯁꯤ ꯀꯌꯥ ꯌꯥꯝꯅ ꯐꯕ ꯃꯤꯅꯣꯕ? ꯁꯤꯡꯒꯥꯔꯩ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯕꯥꯕꯥ ꯏꯃꯨꯡꯗ ꯌꯥꯝ ꯊꯨꯅ ꯑꯃꯨꯛꯇ ꯆꯪꯕꯤꯔꯣ꯫ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯂꯩꯀꯥꯏ ꯁꯔꯥ ꯁꯠꯂꯦ꯫ ꯈꯔ ꯊꯛꯆꯤꯟ ꯆꯥꯁꯤꯜꯂꯒ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯆꯪꯉꯛꯑꯣ ꯑꯃꯨꯛꯇ꯫ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯁꯅꯥ, ꯏꯆꯥꯅ ꯍꯥꯏꯔꯒꯕꯨ ꯏꯄꯥꯅ ꯌꯥꯗꯦ ꯍꯥꯏꯕ꯭ꯔꯣ? ꯁꯤ ꯅꯃꯥ ꯉꯥꯎꯕꯤꯁꯦ ꯑꯃꯨꯛꯇ ꯇꯥꯟꯊꯣꯛꯈꯣ꯫ ꯃꯁꯛ ꯑꯁꯤ ꯌꯦꯡꯅꯤꯡꯗꯦ꯫ ꯑꯩꯉꯣꯟꯗ ꯃꯥꯅ ꯁꯦꯜ ꯄꯤꯌꯨ ꯌꯥꯗ꯭ꯔꯤꯕꯅꯤꯅꯦ꯫ ꯑꯗꯨꯗ ꯑꯩꯗꯤ ꯁꯦꯜ ꯄꯤꯗ꯭ꯔꯕꯅꯤꯅ ꯏꯆꯥꯅ ꯈꯔ ꯁꯦꯟꯗꯣꯏ ꯁꯥꯟꯗꯣꯛꯄꯗꯣ
ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯏꯄꯥꯅ ꯉꯥꯎꯈꯥꯏꯕꯒꯤ ꯋꯥꯅꯤꯗ ꯁꯤꯡꯒꯥꯔꯩ ꯃꯈ꯭ꯋꯥꯡꯒ ꯃꯦꯠꯂꯒ ꯍꯥꯏꯔꯛꯏ ꯍꯣꯏ ꯌꯥꯔꯦ ꯌꯥꯔꯦ ꯄꯥꯕ ꯌꯥꯝ ꯐꯖꯔꯦꯕ ꯄꯥꯕꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯌꯨꯝꯗꯝꯗ ꯆꯪꯉꯣ ꯍꯥꯏꯕ ꯑꯩ ꯉꯁꯤꯀꯣ ꯁꯥꯎꯖꯔꯛꯁꯅꯤ ꯑꯩ ꯆꯥꯛ ꯑꯝꯇ ꯆꯥꯖꯔꯣꯏ ꯍꯥꯏꯁꯤꯅꯤ ꯄꯥꯕꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯌꯨ ꯊꯛꯇꯅ ꯉꯥꯎꯗꯅ ꯂꯩꯔꯒ ꯑꯩ ꯀꯞꯅꯤꯡꯉꯤꯀꯣ ꯕꯣꯌꯥꯏ ꯇꯨꯔꯣꯏ ꯉꯝꯂꯣꯏ ꯇꯧꯔꯒ ꯃꯆꯥꯗ ꯍꯥꯏꯔꯛꯏ ꯍꯩ ꯏꯄꯥꯒꯤꯁꯤꯅ ꯏꯄꯥ ꯇꯧꯔꯔꯣꯏ ꯁꯨꯛꯇꯧ ꯍꯦꯛ ꯇꯧꯔꯔꯣꯏ ꯏꯄꯥꯅ ꯍꯤꯡꯂꯤꯕꯁꯦ ꯏꯆꯥꯒꯤꯗꯃꯛꯅꯤ ꯏꯆꯥꯅ ꯇꯣꯝꯇꯅꯤ ꯌꯦꯡꯉꯨ ꯏꯆꯥ ꯅꯨꯄꯥ ꯌꯥꯎꯗꯅ ꯑꯩꯒꯤ ꯇꯦꯡ ꯄꯥꯡꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯑꯩꯒꯤꯗꯤ ꯏꯆꯥ ꯅꯨꯄꯥꯁꯨ ꯅꯨꯄꯤꯁꯨ ꯅꯪꯅ ꯄꯨꯝꯅꯃꯛꯅꯤ ꯏꯆꯥ ꯁꯥꯎꯕ ꯌꯥꯗꯦꯀꯣ ꯏꯆꯥ ꯀꯞꯄꯒ ꯌꯥꯗꯦ ꯄꯥꯕ ꯆꯪꯉꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯍꯩꯔꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ ꯁꯤꯡꯒꯥꯔꯩ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯄꯥꯕꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯤ ꯌꯥꯔꯣꯏ ꯇꯧꯔꯤꯁꯦ ꯀꯝꯗꯧꯁꯤꯒꯦ ꯏꯃꯥ ꯈꯪꯗ꯭ꯔꯦꯗ ꯏꯕꯦꯝꯃ ꯏꯃꯥꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯅꯪꯅ ꯈꯔ ꯉꯥꯡꯖꯔꯒ ꯅꯄꯥꯁꯦ ꯈꯔ ꯐꯩ खरा सुमाइन लोइनरगा लैब ताबन करीबु तौरुनी लाओ लाओ इमा चाक थोंगुरगे नंगसु करी करीनु तौसिलो इमा अइदि फी साबा अमुते लोइसिलुकिगे हयेंग अंताना फी खरा थादब यादबनी अदुना ngasi yaradi loisilogi tawbani ba hoi hoi loisilo isaasi wabana loire tawrisi sel tana bu hotnabada nasagi kezaba phau phangdrabani ima naza husi kebanan bamta sangde babana tawriu mataw aduga imungi leita lairasida kamaina keninga phaudino ai karimta keninga phaudi ba aigisu matam ama laksani madu yawju phaudi keraroi ba hai nang leisabini koibema खरसु खंदोक्लगा केथोकदबनी इमानी इसाबु यामना केना मौना थमनिंगी अदुबुने लैतबसिनी इमासु पांगल थोक्ट्रे इसान इमक मकना लैबसी इमा येंगबा नुंगाइते नमा बिसिंगना केना मौना लैरिबा असिगु नंगसु के होय मा अकेबिसिंग अदुगा केदबिना साइगा कनाना हेनगेने अदुबुदी ऐगी इसाना हेंद्रदि करिनो अदुनेबा अदुनैदी सेल तालगा दुम लैथोके अदुइमा आई थेंगी फी साउरगे को होय होय सारुरो ऐगी इसासे ममाई केना मौना लेहन्नी अदुबु सेल हाइबा सेल सिना लैरक्त्रब इमुंग सिना कांग खोंग साइबा इमुंग अमा ओइरक्पा मतमदा केनिंगबा लांगनिंगबा फाउदबा जानिको मदुना ओइरि ऐगी इसासिना नोंगमता केदन खुजिन खुया फेंगदना लैत्रिबसे ओंथोकपगी लाइबक हाइबदु लैसारिङैसि इसासी मसासी पुमलो हेक लोइबा हाइबदु ओइरे तौरिसि असि हाइदुना थारो महाक्सु साक्संदा सा इसिंग होटनबा संकिरम इमुंगी मियोय खुदिंग मागी मथौ तौनदुना लैरिङैदा बोयाय मवा मखोल अमत्ता तादन लैरमि मतम असिदा थारोना चाक लोइरे हाइदुना हाइरक्लमि बेमा चाक लोइरे लाओने नंगबो थेंगलनी चाकसी हाना अमुक्ता चाथोकनब तौरसी लाओ इमा चाक थिरमलगे को नंग पाबसु अमुक्ता हौदोरो अइना हौदोक्लबदी सोइदना साउरक्लनी नंगता हौदोरो को होइमा असि आइदना सिंगारै मपागी मनाक्ता संगलक्लमी पाबा हौगलो चाक चानब तौरसी से ताब्रो पाबा चाक चाउरसेबा हौगलोबा अस अखोइ पाबसी तारोइदमनी असि आइदना सिंगारैना मपाबु फमुंगदगी मसा पाइदुना हौदोक्लमी अदुबु बोयाय युगी मयाइनि हेमनखिदुना वाखल तादना थवाइना थादोक्लमलबा हक्सांग अमा ओइदुना फमुंगदा तादुना लैरमि मदु उबदा सिंगारै पाखतना हाइरे पाबा कइनो तैसिबो पाबा वो इमा पाबा से कइनो तौक्रे अमता लाओ इमा पाबा से मिटपांगु पाबा थारो पाखतना सेंसिलक्लमि हा कइदौरे हाइबा इस कइनो तौरिसिगे मखोई पाबा करी मतौनो तौरिबसिबो मखोई पाबा से हौगलो से नचानु पिन कौरिबसि ताद्रब्रा नंगबो हौगलो से मखोई पाबा से चाकसार से लाओबा से कइनो पाबना तौरिबसिबो हौगलो बसि पाबा असुमना कप लाउदुना तौबा मतौ असिदा लेगाइगी मी अयाम्बनसु चंगनरक्लमि हिंगलिङै मतमदा नुंगाइबा याबा नुंगाइखिरमि मनिंग थुंगजना हराउना चचखिबनी खंदुना लैकाइगी मी अयाम्बनदी कपनरबसु कया थोइना खनरमदे मसाना तौबना मसाना फंगी हाइबदुनी हाइदुना खनदुना बोयाइगी मिसिगी मतांगदगी लौसिंग हेनगतनदुना वरी लिनरमि
ꯑꯗꯨꯕꯨ ꯐꯠꯇ꯭ꯔꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯆꯥ ꯃꯁꯨꯁꯤꯡꯅꯗꯤ ꯊꯃꯣꯏꯅꯨꯡꯗ ꯅꯨꯡꯁꯤꯖꯕ ꯐꯠꯇ꯭ꯔꯕꯁꯨ ꯁꯪꯁꯥꯔꯁꯤꯕꯨꯗꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯍꯟꯅꯤꯡꯂꯝꯗꯦ꯫ ꯍꯥꯏꯅꯕ ꯂꯩ ꯐꯔꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯅꯨꯄꯥ ꯑꯃ ꯂꯩꯕ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯃꯃꯤꯠ ꯊꯜꯂꯤꯕꯅꯤ, ꯍꯥꯏꯅꯤꯡꯕ ꯉꯥꯡꯅꯤꯡꯕ ꯀꯣꯡꯒꯥꯏ ꯂꯩꯔꯕꯁꯨ ꯉꯝꯗꯦ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯉꯁꯤꯗꯤ ꯁꯤꯡꯒꯥꯔꯩꯅ ꯃꯁꯛ ꯃꯇꯧꯒ ꯐꯖꯕꯒ ꯃꯤꯒꯤ ꯃꯃꯤꯠ ꯆꯥꯎꯕ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯁꯤꯡꯒꯥꯔꯩꯕꯨ ꯂꯨꯝꯕ ꯂꯥꯛꯆꯕ ꯄꯥꯈꯪ ꯈꯔꯅ ꯊꯣꯡꯒꯥꯜꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯎ, ꯀꯩꯅꯣ ꯉꯁꯤꯗꯤ ꯁꯤꯡꯒꯥꯔꯩꯁꯤ ꯊꯣꯛꯂꯛꯇꯦꯅꯦ, ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ? ꯁꯣꯝꯗꯅ ꯑꯩꯅ ꯎꯅꯤꯡꯕꯅ ꯉꯥꯎꯔꯀꯥꯟꯁꯤꯗ ꯃꯥ ꯃꯁꯥ ꯈꯪꯗ꯭ꯔꯤꯅꯦ, ꯃꯥꯕꯨ ꯂꯧꯒꯗꯧꯔꯤꯕ ꯃꯊꯃꯣꯏꯒꯤ ꯃꯄꯨ ꯑꯣꯏꯒꯗꯧꯔꯤꯕ ꯃꯤꯁꯛ ꯑꯃꯅ ꯃꯥꯕꯨ ꯉꯥꯏꯔꯤ ꯍꯥꯏꯕꯁꯦ ꯈꯪꯗꯦꯅꯦ ꯃꯥꯁꯦ꯫ ꯑꯃꯨꯕꯅ ꯑꯗꯨꯅꯤꯅꯦ ꯇꯥꯎ, ꯑꯩꯈꯣꯏꯒꯤ ꯏꯇꯥꯎꯗꯒ ꯁꯤꯡꯒꯥꯔꯩꯅ ꯂꯩꯕ ꯐꯪꯖꯕ ꯀꯥꯏꯁꯤꯗꯤ ꯃꯔꯥꯏꯕꯛ ꯊꯝꯕꯥꯜ ꯁꯥꯠꯄꯒ ꯆꯞ ꯃꯥꯟꯅꯩ ꯀꯩꯅꯣ ꯏꯇꯥꯎ꯫ ꯏꯇꯥꯎꯗꯤ ꯁꯦꯜ ꯍꯥꯏꯔ ꯅꯝꯊꯤꯈꯩ ꯄꯥꯏꯔꯤꯅꯤꯗꯣ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯨꯄꯤꯕꯨ ꯂꯨꯅ ꯇꯧꯕꯗ ꯍꯥꯏꯅꯔꯤꯅꯦꯕ꯫ ꯑꯗꯨꯕꯨꯗꯤ ꯀꯩꯅꯣꯅꯦ, ꯅꯈꯣꯏꯅ ꯇꯩ ꯃꯍꯜꯒ ꯌꯥꯏꯃꯒꯗꯣ ꯎꯔꯤꯗꯨꯅꯤ, ꯁꯤꯡꯒꯥꯔꯩꯁꯤꯅ ꯑꯇꯣꯝꯕꯤ ꯑꯣꯏꯍꯜꯂꯒꯦ, ꯃꯁꯤꯃꯒ ꯂꯣꯏꯁꯤꯜꯂꯛꯍꯜꯂꯒꯦ꯫ ꯑꯗꯨꯕꯨꯗꯤ ꯀꯩꯅꯣꯅꯦ, ꯅꯈꯣꯏꯅ ꯇꯩ ꯃꯍꯜꯒ ꯌꯥꯏꯃꯒꯗ ꯎꯔꯤꯗꯨꯅꯤ, ꯁꯤꯡꯒꯥꯔꯩꯁꯤꯅ ꯑꯇꯣꯝꯕꯤ ꯑꯣꯏꯍꯜꯂꯒꯦ, ꯃꯁꯤꯃꯅ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩꯒꯤ ꯅꯨꯄꯤ ꯊꯤꯅꯤꯡꯕꯒꯤ ꯋꯥꯈꯜꯁꯦ꯫ ꯑꯃꯨꯕꯅ ꯀꯩꯅꯣꯗ ꯏꯇꯥꯎꯏꯕꯣ, ꯈꯔ ꯌꯥꯝ ꯊꯤꯈꯣ ꯀꯩꯅꯣ, ꯂꯥꯏꯔꯕ ꯁꯦꯜ ꯄꯥꯏꯗꯕ ꯅꯨꯄꯥꯗ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯁꯦල් ꯄꯥꯏꯕ ꯑꯩꯈꯣꯏ ꯏꯇꯥꯎꯒꯤ ꯑꯇꯣꯝꯕꯤ ꯑꯣꯏꯕꯅ ꯍꯦꯟꯅ ꯐꯠꯇ꯭ꯔꯅꯤ? ꯃꯈꯨꯠ ꯊꯥꯝꯃꯒꯁꯨ ꯆꯥꯖꯅꯤ, ꯀꯔꯤ ꯍꯥꯏꯒꯦ ꯏꯇꯥꯎ? ꯑꯗꯨꯅꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯁꯨ, ꯅꯪ ꯁꯤꯃ ꯑꯩꯒ ꯋꯥꯈꯜ ꯑꯣꯟꯊꯣꯛꯅ ꯃꯥꯟꯅꯈ꯭ꯔꯦ꯫ ꯍꯩ ꯊꯣꯛꯂꯛ ꯃꯥꯜꯂꯦ ꯅꯇꯩꯃ ꯇꯣꯝꯕꯤꯁꯦ꯫ ꯑꯩꯒꯤ ꯁꯝꯒꯁꯦ ꯑꯝꯇ ꯌꯦꯡꯉꯨꯁꯦ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯅꯞ ꯅꯞ ꯂꯥꯎꯔꯦ, ꯁꯤꯗꯒꯤ ꯍꯦꯟꯅ ꯐꯖꯔꯗꯤ ꯉꯁꯤ ꯅꯇꯨꯡ ꯏꯜꯂꯛꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯅꯤ꯫ ꯑꯗꯨꯕꯨꯗꯤ ꯑꯩꯅꯤꯗꯅ, ꯊꯣꯛꯂꯛꯀꯗꯧꯔꯦ, ꯑꯩ ꯇꯧꯒꯦ, ꯅꯪ ꯈꯔ ꯑꯩ ꯍꯦꯛꯇ ꯀꯧꯔꯒꯦꯀꯣ꯫ ꯑꯣ ꯁꯤꯡꯒꯥꯔꯩ, ꯁꯣꯝꯗ, ꯑꯩ ꯁꯣꯝꯗ ꯂꯩꯌꯦ, ꯅꯪ ꯄꯣꯏꯔꯩꯅꯤ, ꯁꯣꯝꯗ꯫ ꯁꯤꯡꯒꯥꯔꯩ ꯄꯣꯏꯔꯩ ꯎꯕꯗ ꯈꯣꯏꯗꯧ ꯊꯤꯠꯄ ꯃꯈꯩ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯁ, ꯆꯠꯇꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝꯁꯤꯒ ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯦꯗ ꯇꯧꯔꯤꯁꯦ, ꯑꯌꯨꯛꯁꯤꯗ ꯀꯗꯥꯏꯒꯤꯅꯣ ꯈꯪꯗꯦꯕ ꯇꯧꯔꯤꯁꯦ꯫ ꯀꯔꯤꯅꯣ ꯀꯔꯤꯝꯇ ꯍꯥꯏꯗꯅ ꯍꯦꯛꯇ ꯆꯠꯂꯤꯁꯤꯕꯣ? ꯅꯠꯇꯦ, ꯑꯩꯈꯣꯏꯕꯨ ꯀꯔꯤꯝꯇ ꯎꯕꯤꯗ꯭ꯔꯕ? ꯉꯁꯥꯏꯗꯒꯤ ꯆꯥꯛꯀ ꯆꯥꯗꯕ ꯃꯈꯩ ꯉꯥꯏꯖꯔꯤꯁꯦ ꯃꯃꯜ ꯌꯥꯝꯅ ꯂꯩꯍꯟꯗꯕꯒꯤ ꯃꯑꯣꯡꯅꯤꯅꯦ꯫ ꯑꯩꯅ ꯉꯥꯏꯌꯣ ꯍꯥꯏꯗꯅ ꯉꯥꯏꯍꯟꯕ꯭ꯔꯣ? ꯇꯥꯄꯣꯏꯔꯩ ꯍꯟꯗꯣ, ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯁꯦ ꯅꯈꯣꯏꯒꯤ ꯅꯠꯇꯦ, ꯊꯕꯛ ꯆꯠꯀꯦ ꯍꯟꯗꯣ꯫ ꯀꯗꯥꯏꯗꯒꯤꯅꯣꯗ, ꯅꯣꯏꯒꯤ ꯊꯣꯡꯒꯥꯜꯁꯤꯗꯤ ꯑꯩꯉꯣꯟꯗ ꯃꯄꯨ ꯄꯥꯜꯂꯕꯅꯤ ꯈꯪꯉꯕ, ꯑꯗꯨꯅꯅꯤ ꯅꯪ ꯂꯨꯝꯕ ꯂꯥꯛꯏꯁꯦ꯫ ꯉꯁꯤ ꯑꯩꯁꯦ ꯊꯕꯛ ꯆꯠꯀꯗꯕ ꯌꯥꯝꯅ ꯌꯥꯝꯃꯤ, ꯑꯗꯨꯅꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ꯫ ꯐꯖꯅ ꯍꯥꯏꯕꯤꯔꯤꯉꯩꯁꯤꯗ ꯑꯩꯒꯤ ꯂꯝꯕꯤ ꯊꯥꯗꯣꯛ, ꯏꯃꯥ ꯀꯧꯊꯣꯔꯛꯂꯕꯗꯤ ꯀꯌꯥ ꯃꯊꯧ ꯆꯥꯔꯣꯏ꯫ ꯏꯁ ꯀꯧꯊꯣꯔꯛꯎꯅ, ꯏꯅꯦꯝꯄꯣꯛꯇꯣ ꯋꯥꯔꯤꯗꯨ ꯐꯖꯅ ꯁꯥꯟꯅꯔꯝꯒꯦꯅꯦ ꯑꯩꯗꯤ꯫ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯋꯥꯈꯜ ꯇꯥꯗꯦ, ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯅꯦꯝꯒ ꯑꯣꯏꯅ ꯑꯗꯨꯝ ꯁꯥꯟꯅꯔꯒꯦ꯫ ꯀꯧꯔꯣꯁꯤ, ꯑꯝꯇ ꯀꯧꯊꯣꯔꯛꯑꯣ꯫ ꯁꯤꯡꯒꯥꯔꯩ ꯄꯣꯏꯔꯩꯒꯤ ꯎꯁꯤꯠꯇꯕ ꯃꯇꯧꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯄꯣꯏꯔꯩ, ꯃꯤꯁꯤ ꯈꯔ ꯎꯁꯤꯠꯅꯁꯤ, ꯀꯩ ꯀꯥꯟꯗꯒꯦ ꯁꯨꯝ ꯅꯨꯄꯤ ꯑꯉꯥꯡꯗ ꯆꯒꯠ ꯇꯧꯗꯨꯅ ꯂꯩꯔꯤꯁꯤꯕꯣ? ꯅꯌꯨꯝꯗ ꯅꯨꯄꯤ ꯃꯌꯥꯝ ꯑꯃꯅ ꯁꯦꯕꯥ ꯇꯧꯕꯗ ꯄꯦꯟꯕꯤꯗ꯭ꯔꯕ꯭ꯔꯣ? ꯑꯃꯨꯕꯅ ꯍꯩꯃꯩꯃ, ꯍꯥꯏꯔꯤꯅꯤ ꯁꯤꯗꯤ, ꯍꯦꯛꯇ ꯍꯥꯏꯔꯤꯅꯤ ꯏꯇꯥꯎ꯫ ꯍꯣꯏꯅꯦ, ꯌꯨꯝꯒꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯃꯥꯏꯅ ꯅꯪꯕꯨꯁꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯒꯦ ꯍꯥꯏꯕꯅꯤꯗ꯫ ꯑꯩꯉꯣꯟꯗ ꯂꯩꯔꯗꯤ ꯅꯁꯛꯅꯁꯨ ꯊꯣꯛꯇ꯭ꯔꯤꯕꯗꯣ ꯊꯣꯛꯀꯗꯧꯔꯤꯕꯅꯤ ꯈꯪꯉꯦꯗꯅ꯫ ꯂꯩꯁꯥꯕꯤꯅꯦꯅ ꯅꯪꯅ ꯅꯣꯡꯃꯗ ꯀꯦꯗꯅ ꯂꯩꯕꯁꯨ ꯎꯗꯦ꯫ ꯑꯗꯨꯃꯥꯏꯅ ꯂꯩꯗꯧ ꯁꯔꯨꯛꯄꯨꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯎ, ꯅꯅꯤꯡꯇꯝꯅ ꯀꯦꯍꯟꯕꯤꯒꯦ꯫ ꯑꯩꯒꯤ ꯏꯔꯜ ꯃꯌꯥꯝꯗꯣ ꯀꯥꯏꯗ ꯆꯥꯖꯧ, ꯀꯔꯤ ꯍꯥꯏꯒꯦ ꯏꯇꯥꯎ? ꯃꯥꯅꯤ ꯏꯇꯥꯎ, ꯏꯇꯥꯎꯒꯤ ꯃꯔꯜ ꯃꯌꯥꯝꯗꯨꯗꯤ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦ ꯍꯥꯏꯖꯔꯤ꯫ ꯕꯦꯝꯃ, ꯄꯪꯒꯅꯨꯅꯦ ꯅꯪꯕꯨ, ꯅꯈꯨꯠꯇ ꯍꯥꯝꯂꯒ ꯆꯥꯗꯧꯔꯤꯅꯤꯅꯦ꯫ ꯑꯣ, ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯍꯦꯛꯇ ꯆꯠꯂꯁꯦ, ꯀꯩ ꯍꯥꯏꯒꯦ? ꯋꯥꯗꯨ ꯇꯥꯕꯗ ꯄꯣꯏꯔꯩ ꯃꯃꯤꯠ ꯑꯅꯤꯗꯨ ꯊꯛꯀꯠꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯦꯡꯕꯩꯔꯣ? ꯌꯥꯏꯅꯦ, ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯑꯗꯨꯗꯤ꯫ ꯑꯗꯨꯗꯤ ꯑꯩ ꯐꯤ ꯑꯃꯨꯛꯇ ꯍꯣꯡꯖꯔꯨꯈꯤꯒꯦ, ꯑꯗꯨꯒ ꯑꯣꯏꯅ ꯊꯣꯛꯆꯔꯒꯦ, ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯔꯝꯃꯣ ꯇꯥꯗ ꯈꯣꯏ꯫ ꯌꯥꯏꯅꯦ, ꯉꯥꯏꯒꯦꯅꯦ꯫ ꯑꯁꯨꯝꯅ ꯁꯤꯡꯒꯥꯔꯩ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯄꯣꯏꯔꯩ ꯑꯃꯗꯤ ꯑꯃꯨꯕ ꯃꯈꯣꯏ ꯑꯅꯤꯗꯤ ꯋꯥꯈꯜꯒ ꯅꯨꯡꯉꯥꯏꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯑꯃꯨꯕꯅ ꯏꯇꯥꯎꯏꯕꯣ, ꯅꯗꯥꯎꯗꯤ ꯍꯥꯏꯒꯠꯇꯅ ꯌꯥꯕꯖꯥꯠꯅꯤ ꯏꯇꯥꯎꯁꯦ, ꯍꯦꯛ ꯍꯥꯏꯕꯒ ꯁꯠ ꯂꯥꯎꯅ ꯌꯥꯁꯤꯜꯂꯛꯏꯁꯤꯕꯨ ꯑꯩꯕꯨ ꯉꯛꯄꯨ ꯉꯛꯎꯔꯦꯅꯦ꯫ ꯑꯗꯨꯕꯨꯗꯤ ꯑꯩꯒꯤ ꯏꯔꯜ ꯃꯌꯥꯝꯗꯨꯗ ꯃꯃꯤꯠ ꯊꯛꯀꯠꯂꯝꯒꯅꯤꯅꯦ, ꯑꯗꯨꯒꯤꯅꯤꯅꯦ ꯆꯃꯣꯠ ꯂꯩꯔꯤꯁꯦ, ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯅꯤ ꯍꯥꯏꯔꯨꯕꯒꯤ ꯈꯨꯗꯛꯇ ꯍꯦꯛꯇ ꯂꯥꯛꯑꯒꯦ ꯍꯥꯏꯔꯤꯁꯦ꯫ ꯑꯁ, ꯉꯁꯤꯗꯤ ꯏꯟꯖꯥꯡ ꯍꯥꯎꯕꯗꯤ ꯂꯩꯔꯦꯍꯦ, ꯅꯨꯡꯉꯥꯏꯗꯧꯔꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯅꯨꯡꯉꯥꯏꯔꯤꯉꯩꯗ ꯁꯤꯡꯒꯥꯔꯩ ꯃꯈꯨꯠꯇ ꯊꯥꯡꯁꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯏꯃꯨꯡꯂꯣꯝꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯂꯩꯔꯝꯃꯣ ꯈꯪꯉꯅꯤꯗꯅ ꯅꯣꯏ! ꯑꯝꯇ ꯆꯦꯟꯕ ꯌꯥꯔꯣꯏ, ꯃꯤꯕꯨ ꯑꯁꯨꯛ ꯌꯥꯝ ꯎꯁꯤꯠꯇꯕ ꯅꯨꯄꯤ ꯉꯛꯇ ꯂꯩ ꯍꯥꯏꯗꯅ ꯎꯁꯤꯠꯇꯑꯣꯏꯗꯕ ꯃꯆꯥ ꯂꯩꯔꯝꯃꯣ ꯈꯪꯉꯤꯗꯅ ꯉꯁꯤꯗꯤ꯫ ꯀꯩꯅꯣ ꯏꯇꯥꯎ, ꯆꯦꯟꯅꯔꯨꯁꯤ ꯂꯥꯛꯑꯣ ꯏꯇꯥꯎ, ꯃꯁꯤꯗꯤ ꯃꯇꯥꯝꯅꯤ, ꯂꯥꯛꯑꯣ ꯆꯦꯟꯅꯔꯨꯁꯤ ꯏꯇꯥꯎ ꯅꯪꯕꯨ꯫
ꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤꯅꯦ ꯂꯥꯎ ꯏꯇꯥꯎ ꯆꯠꯂꯨꯔꯁꯤ ꯅꯨꯄꯤ ꯂꯧꯅꯤ ꯈꯟꯗꯅ ꯋꯥꯈꯜ ꯁꯥꯒꯠꯂꯨꯕ ꯏꯇꯥꯎ ꯉꯁꯤꯗꯤ ꯂꯣꯏꯔꯦꯗꯅ ꯏꯕꯥꯅꯤꯃꯛ ꯁꯤꯕ ꯇꯥꯏ ꯀꯩ ꯉꯥꯡꯗꯨꯅ ꯁꯨꯝ ꯂꯩꯅꯤ ꯂꯥꯛꯇꯨꯝ ꯂꯥꯛ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯍꯧ ꯊꯥꯕ ꯃꯈꯩ ꯆꯦꯟꯈꯤꯔꯝꯃꯤ ꯁꯤꯡꯒꯥꯔꯩꯅ ꯊꯥꯡꯁꯥꯡ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯗꯅ ꯁꯤꯒꯤꯗꯅꯤ ꯍꯧꯔꯤꯅꯁꯨ ꯍꯥꯏ ꯕꯦꯝꯃ ꯀꯔꯤꯅꯣ ꯇꯧꯔꯤꯕꯗꯨꯕꯣ ꯀꯅꯥꯗꯅ ꯅꯪꯅ ꯊꯥꯡꯒ ꯎꯠꯇꯅ ꯇꯧꯔꯤꯕꯁꯤꯕꯣ ꯏꯃꯥ ꯂꯩꯀꯥꯏꯁꯤ ꯃꯤ ꯎꯁꯤꯠꯇꯕ ꯌꯥꯝꯅ ꯂꯩ ꯑꯗꯨꯒꯤꯅꯤ ꯏꯃꯥ ꯎꯁꯤꯠꯇꯕꯁꯦ ꯑꯃꯨꯛꯇ ꯈꯪꯍꯟꯒꯦ ꯇꯧꯕꯅꯤ ꯏꯃꯥ ꯏꯆꯥꯗꯪ ꯂꯩ ꯍꯥꯏꯗꯅ ꯅꯨꯄꯥ ꯌꯥꯎꯗꯦ ꯃꯇꯥꯒꯨꯝ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯑꯗꯨꯕꯨ ꯀꯅꯥꯗꯅꯣꯕ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯣ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯗꯣꯟꯕ ꯄꯣꯏꯔꯩ ꯍꯥꯏꯕꯗꯨꯅꯤ ꯏꯃꯥ ꯃꯤ ꯎꯁꯤꯠꯇꯗꯅ ꯑꯩ ꯂꯧꯅꯤ ꯀꯥꯏꯅ ꯊꯣꯡꯒꯥꯜꯁꯤꯗ ꯉꯥꯏꯗꯅ ꯂꯩꯔꯝꯃꯤꯅꯤ ꯑꯗꯨꯒꯤꯅꯤ ꯃꯥꯅꯩꯕꯨ ꯂꯧꯕꯤꯒꯦ ꯅꯈꯨꯠ ꯇꯥꯝꯃꯒ ꯄꯤꯖꯒꯦ ꯆꯃꯣꯠ ꯆꯃꯣꯠ ꯂꯩꯗꯧ ꯁꯔꯨꯛ ꯀꯥꯏꯅ ꯊꯥꯔꯣꯅ ꯃꯆꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ ꯌꯥꯔꯦꯁꯤ ꯇꯣꯛꯑꯁꯤ ꯇꯣꯛ ꯐꯠꯇꯕ ꯃꯊꯣꯡ ꯆꯥꯗꯕ ꯃꯤꯗꯨꯒꯅꯦ ꯃꯥꯟꯅꯔꯨꯔꯅꯨ ꯁꯤ ꯏꯆꯥꯁꯤꯗꯤ ꯊꯥꯡꯗꯣ ꯑꯃꯨꯛꯇ ꯊꯝꯃꯨꯁꯦ ꯏꯃꯥ ꯋꯥ ꯍꯩꯒꯦ ꯌꯦꯡꯉꯣꯏ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯏꯃꯥ ꯏꯆꯥꯗꯪ ꯂꯩꯕꯅꯤꯅ ꯃꯤꯒꯤ ꯃꯃꯤꯠ ꯆꯥꯎꯏ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪꯁꯦ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯂꯩꯁꯥꯕꯤꯅꯤ ꯅꯪꯕꯨ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯏꯃꯥꯅ ꯊꯥꯖꯅꯤꯡꯉꯤꯅꯦ ꯕꯦꯝꯃ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯉꯁꯤ ꯊꯣꯛꯂꯤꯕ ꯑꯁꯤꯗꯒꯤ ꯍꯦꯟꯕ ꯉꯥꯛꯇ ꯊꯣꯛꯂꯛꯑꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯕꯦꯝꯃ ꯏꯃꯥꯅ ꯍꯥꯏꯔꯤꯕꯗꯣ ꯃꯇꯥꯡ ꯌꯥꯝꯅ ꯆꯥꯗꯦ ꯌꯦꯡꯉꯣꯏ ꯍꯧꯖꯤꯛ ꯃꯇꯥꯡ ꯆꯥꯕ ꯆꯥꯗꯕ ꯌꯦꯡꯒꯅꯨ ꯅꯪ ꯄꯥꯕ ꯂꯩꯈꯤꯗꯕꯁꯨ ꯀꯨꯝ ꯐꯥꯔꯛꯂꯕꯅꯤ ꯑꯗꯨꯅ ꯏꯃꯥꯒꯤꯗꯤ ꯅꯪ ꯑꯃ ꯃꯊꯧ ꯃꯉꯝ ꯅꯤꯡꯊꯤꯅ ꯂꯣꯏꯁꯤꯜꯂꯒ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯊꯥꯖꯕ ꯍꯥꯏꯕꯁꯦ ꯏꯃꯥꯒꯤꯗꯤ ꯇꯧꯗꯕ ꯌꯥꯗꯕ ꯏꯊꯧꯅꯤꯗꯣ ꯑꯗꯣ ꯅꯪꯒꯤꯕꯨ ꯈꯪꯅꯖꯕ ꯅꯨꯄꯥꯒ ꯂꯩꯕ꯭ꯔꯣ ꯑꯁ ꯀꯥꯏꯗꯒꯤꯅꯣꯗ ꯏꯃꯥ ꯊꯥꯏꯅ ꯑꯃ ꯂꯩꯔꯝꯃꯤ ꯑꯗꯣ ꯇꯣꯛꯅꯈ꯭ꯔꯦ ꯑꯩꯅ ꯀꯦꯅꯤꯡꯗꯕꯁꯤꯗꯔ ꯈꯪꯗꯦ ꯄꯥꯝꯗ꯭ꯔ ꯃꯥꯜꯂꯦ ꯀꯔꯤꯒꯤ ꯍꯥꯏꯌꯨ ꯏꯃꯥꯗ ꯍꯥꯏꯌꯨ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯃꯆꯥꯗꯣ ꯅꯨꯄꯤ ꯊꯤꯈ꯭ꯔꯕ꯭ꯔꯥ ꯀꯅꯥꯒꯤ ꯃꯆꯥꯅೋ ꯍꯥꯏꯌꯨ ꯏꯃꯥ ꯍꯦꯛꯇ ꯆꯠꯂꯒ ꯍꯥꯏꯔꯨꯒꯦ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯑꯐꯕ ꯅꯨꯄꯥ ꯑꯃ ꯏꯆꯥꯒꯤꯗꯃꯛ ꯊꯤꯒꯦ ꯏꯃꯥꯅ ꯑꯁ ꯈꯪꯗꯦ ꯏꯃꯥ ꯑꯩ ꯅꯨꯄꯥꯒꯤ ꯃꯔꯝꯗ ꯀꯝꯇ ꯈꯪꯗꯦ ꯑꯗꯨꯒꯨꯝꯕꯗꯣ ꯄꯜꯂꯛꯀꯅꯨꯁꯦ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯅꯨꯄꯥꯁꯤꯡꯁꯤꯅ ꯄꯥꯝꯂꯤꯕꯁꯦ ꯃꯁꯥ ꯅꯥꯟꯕ ꯀꯦꯕ ꯉꯧꯕ ꯅꯨꯄꯤ ꯈꯛꯇꯅꯤ ꯑꯩꯈꯣꯏꯒꯨꯝꯕꯤ ꯁꯦꯜ ꯇꯥꯜꯂꯤꯉꯩ ꯀꯦꯅꯤꯡꯕ ꯐꯥꯎꯗꯕꯤꯒꯨꯝꯕꯗꯤ ꯏꯃꯥ ꯍꯟꯅ ꯌꯦꯡꯕꯤꯗꯧ ꯅꯠꯇꯦ ꯇꯨ ꯍꯧꯖꯤꯛ ꯂꯥꯛꯑꯝꯕ ꯄꯣꯏꯔꯩ ꯍꯥꯏꯕ ꯅꯨꯄꯤ 1,000ꯃꯨꯛ ꯂꯣꯟꯕꯗꯣ ꯃꯣꯏꯒꯨꯝꯕꯗꯨꯅꯅꯦ ꯄꯪꯂꯧꯗ ꯂꯧꯒꯟꯕ ꯅꯨꯄꯥ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯑꯗꯨ ꯅꯠꯇꯕ ꯅꯨꯄꯥꯁꯤꯡꯗꯤꯅꯦ ꯏꯃꯥ ꯂꯣꯏꯅꯃꯛ ꯃꯃꯥꯏ ꯅꯥꯟꯕ ꯀꯦꯕ ꯄꯥꯝꯕ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯔꯕꯅꯤ ꯏꯃꯥ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯑꯐꯕ ꯅꯨꯄꯤ ꯄꯥꯝꯕ ꯂꯩꯔꯝꯒꯗꯧꯔꯤꯕꯅꯤꯅꯦ ꯏꯃꯥ ꯇꯥꯟꯅꯒꯦ ꯍꯪꯅꯒꯦ ꯏꯆꯥꯕꯨ ꯁꯛ ꯊꯤꯕ꯭ꯔꯣ ꯀꯩꯗꯧꯕꯒꯤ ꯑꯐꯕ ꯅꯨꯄꯥ ꯊꯤꯕꯗ ꯋꯥꯔꯨꯅꯤ ꯍꯥꯏꯕꯒꯤ ꯅꯪꯅ ꯀꯦꯅ ꯅꯥꯟꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨ ꯅꯣꯝꯗꯅ ꯂꯩꯒꯅꯨ ꯍꯥꯏꯕꯁꯨ ꯌꯥꯗꯕ ꯂꯩꯇ ꯂꯥꯏꯔ ꯍꯣꯠꯅꯕꯗ ꯁꯛꯁꯨ ꯊꯣꯛꯇ꯭ꯔꯤꯕꯅꯤꯅꯦ ꯅꯪꯁꯤ ꯀꯦꯔꯗꯤ ꯀꯩꯗꯧꯕꯒꯤ ꯐꯖꯔꯣꯏꯗꯧꯔꯤꯅꯣ ꯍꯣꯏ ꯃꯥ ꯀꯦꯔꯒ ꯐꯖꯕꯗ ꯉꯥꯎꯕ ꯅꯨꯄꯥꯗꯣ ꯅꯆꯥꯗꯤ ꯄꯥꯝꯖꯗꯤꯌꯦ ꯏꯃꯥ ꯀꯦꯗꯅ ꯁꯨꯃꯥꯏꯅ ꯄꯪꯂꯩꯗ ꯂꯩꯔꯒ ꯋꯥꯈꯜ ꯇꯥꯕꯁꯤꯅ ꯐꯠꯇ꯭ꯔꯣ ꯏꯊꯛ ꯏꯔꯥꯡꯗ ꯇꯥꯎꯔꯒ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯏꯃꯥ ꯍꯣꯏꯅꯦ ꯑꯗꯨꯅ ꯃꯅꯨꯡꯒꯤ ꯋꯥꯅꯤꯗꯅ ꯃꯄꯥꯟ ꯊꯣꯡꯗꯗꯤ ꯃꯌꯥꯝꯅ ꯄꯥꯝꯅꯔꯤꯁꯦ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯀꯦꯅ ꯅꯥꯟꯅ ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯏꯕꯒꯤ ꯂꯩꯕꯗꯨ ꯅꯠꯇ꯭रो ꯑꯁ ꯌꯥꯔꯤꯕ ꯏꯃꯥ ꯀꯦꯕ ꯍꯥꯏꯅ ꯁꯨꯝ ꯇꯧ ꯂꯩ ꯑꯩ ꯑꯗꯨꯒꯨꯝꯕꯗ ꯉꯥꯎꯕ ꯅꯨꯄꯥꯗꯒꯅꯦ ꯌꯨꯝ ꯄꯥꯟꯃꯤꯟꯅꯕ ꯉꯝꯃꯣꯏ ꯑꯗꯨꯒ ꯏꯃꯥꯅ ꯑꯩ ꯂꯨꯍꯣꯡꯗꯕ ꯌꯥꯗꯦ ꯍꯥꯏꯔꯒꯅ ꯌꯨ ꯊꯛꯇꯕ ꯅꯨꯄా ꯑꯣꯏꯒꯗꯕ ꯌꯨꯕꯨ ꯊꯛꯂꯕ ꯑꯩ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏ ꯑꯩ ꯈꯤꯔꯦꯕ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯍꯛꯇꯛꯇ ꯏꯃꯥꯁꯨ ꯈꯪꯉꯤꯗ ꯑꯁꯨꯝꯅ ꯊꯥꯔꯣꯅ ꯃꯌꯥ ꯑꯣꯏꯒꯗꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯨꯟꯅ ꯀꯨꯞꯅ ꯊꯤꯖꯤꯜꯂꯦ ꯍꯥꯏꯔꯒ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯦ ꯈꯜꯂꯕ ꯅꯨꯄꯥ ꯑꯃꯗ ꯃꯆꯥꯅꯨꯄꯤꯕꯨ ꯂꯨꯍꯣꯡꯕꯤꯔꯝꯃꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯑꯑꯣꯟꯕ ꯅꯥꯏ ꯍꯥꯏꯕꯗꯨꯅꯤ ꯁꯦꯜ ꯇꯥꯟꯕꯒꯤ ꯋꯥꯈꯜꯗ ꯑꯄꯣꯛꯄ ꯃꯄꯥꯒꯤ ꯏꯔꯥꯡꯗ ꯀꯦꯁꯤ ꯀꯗꯥꯏ ꯂꯥꯡꯁꯤ ꯀꯗꯥꯏ ꯇꯧꯗꯨꯅ ꯁꯪꯁꯥꯔ ꯑꯁꯤꯗ ꯆꯠꯅꯔꯤꯕ ꯏꯔꯥꯡ ꯏꯟꯈꯠꯂꯛꯄꯒꯤ ꯅꯨꯡꯉꯥꯏꯕ ꯉꯥꯎꯅꯤꯡꯕ ꯀꯦꯅꯤꯡꯕ ꯀꯌꯥ ꯊꯥꯗꯣꯛꯇꯨꯅ ꯃꯌꯨꯝꯒꯤꯗꯃꯛ ꯍꯣꯠꯅꯖꯔꯛꯄꯤ ꯁꯤꯡꯒꯥꯔꯩ ꯉꯁꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯔꯦ ꯈꯜꯂꯕ ꯅꯨꯄꯥ ꯑꯃꯗ ꯃꯌꯨꯝ ꯄꯥꯟꯗꯨꯅ ꯂꯩꯃꯤꯟꯅꯔꯛꯄꯗꯒꯤ ꯑꯋꯥꯕ ꯅꯤꯡꯕ ꯊꯨꯡꯗꯕ ꯇꯪꯈꯥꯏ ꯑꯃꯗꯤ ꯐꯔꯛꯄꯒꯨꯝ ꯃꯁꯦꯛ ꯃꯉꯥ ꯂꯩꯅ ꯀꯦꯅ ꯃꯧꯅ ꯂꯩꯕ ꯍꯧꯔꯛꯂꯝꯃꯤ ꯄꯤꯁꯛꯅ ꯑꯩꯒꯤ ꯃꯧꯁꯦ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ ꯂꯩꯀꯥꯏ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯕ ꯃꯧꯗꯤ ꯑꯩꯒꯤ ꯏꯃꯧꯅꯤ ꯍꯥꯏꯅꯔꯤꯕꯅꯤꯗꯣ ꯁꯦꯜ ꯇꯥꯟꯕꯅ ꯃꯔꯣꯜ ꯑꯃ ꯀꯜꯂꯤꯕ ꯁꯛꯇꯁꯨꯗ ꯌꯦꯡꯂꯨꯏ ꯏꯃꯧꯕꯨ ꯍꯦꯟꯕ ꯂꯩꯕ ꯅꯠꯇꯦꯗꯣ ꯏꯃꯧ ꯐꯪꯖꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯤꯁꯨ ꯃꯈꯜ ꯑꯃꯅꯤꯀꯣ ꯁꯤꯡꯒꯥꯔꯩ ꯃꯈꯨꯠꯇ ꯌꯦꯟꯗꯥꯏ ꯑꯃ ꯄꯥꯏꯔꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯌꯦꯡꯉꯨꯇꯨ ꯑꯩꯅ ꯃꯅꯤꯡ ꯊꯪꯕꯒꯤ ꯏꯪꯈꯣꯜꯗꯒꯤ ꯍꯦꯛꯂꯛꯄꯅꯤ ꯍꯣꯔꯦꯟꯗꯤ ꯈꯔꯁꯨ ꯌꯣꯟꯕ ꯌꯥꯔꯅꯤ ꯏꯃꯥ ꯍꯥꯏꯃ ꯀꯔꯤꯅꯣ ꯁꯤꯕꯨ ꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯔꯦꯗ ꯈꯨꯕꯤꯁꯤꯡꯁꯤꯗꯤ ꯁꯤꯕꯨ ꯑꯩꯈꯣꯏꯒꯤꯗꯨꯔꯅꯦ ꯐꯗꯤꯒꯣꯝꯁꯨ ꯌꯥꯎꯔꯤꯅꯦ ꯁꯤꯗꯤ
ꯅꯪꯅ ꯊꯥꯈꯤꯕꯗꯨ ꯅꯠꯇ꯭ꯔꯣ ꯊꯥ ꯑꯅꯤꯃꯨꯛꯇ ꯉꯥꯏꯔꯝꯈꯤꯅꯤꯗ ꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯕꯨ ꯐꯈ꯭ꯔꯦ ꯃꯤ ꯍꯣꯏ ꯏꯃꯥ ꯑꯩ ꯍꯣꯔꯦꯟ ꯃꯄꯨꯟ ꯄꯨꯜꯂꯒ ꯀꯩꯊꯦꯜꯗ ꯈꯔ ꯊꯥꯔꯨꯒꯦ ꯏꯃꯥ ꯍꯩ ꯏꯃꯥ ꯑꯣꯏꯅ ꯆꯠꯀꯦ ꯃꯧ ꯑꯅꯧꯕꯤꯅ ꯏꯟꯁꯥꯡ ꯌꯣꯜꯂꯦꯗꯅ ꯑꯃꯨꯛ ꯂꯩꯀꯥꯏꯁꯤꯅ ꯍꯥꯏꯅꯈꯤꯅꯤ ꯏꯃꯥ ꯑꯗꯨꯒꯤꯗꯤ ꯑꯩ ꯀꯩꯝꯇ ꯈꯟꯕꯤꯗꯦꯗ ꯁꯦꯜ ꯇꯥꯟꯕꯕꯨ ꯀꯩꯒꯤ ꯏꯀꯥꯏꯗꯣꯏꯅꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯏꯃꯥ ꯂꯩꯔꯤ ꯏꯃꯥ ꯆꯠꯀꯦ ꯍꯥꯏ ꯏꯕꯨꯡꯉꯣꯗꯤ ꯍꯧꯒꯠꯈ꯭ꯔꯕ꯭ꯔꯣ ꯅꯠꯇꯦ ꯃꯥꯕꯨ ꯁꯤꯡ ꯈꯔ ꯈꯥꯏꯍꯟꯒꯦ ꯇꯧꯕꯅꯤꯅꯦ ꯃꯥꯕꯨ ꯅꯪꯒꯤ ꯆꯥꯛꯇꯣ ꯊꯣꯡꯅꯅꯕ ꯁꯤꯡꯕꯨ ꯂꯩꯔꯝꯃꯔꯣꯏꯅꯦ ꯇꯧꯔꯤꯁꯦ ꯏꯃꯥ ꯃꯈꯣꯏ ꯇꯥꯗꯗꯤ ꯍꯧꯒꯠꯇ꯭ꯔꯤꯌꯦ ꯍꯧꯒꯠꯂꯣꯁꯨ ꯌꯥꯗꯦ ꯑꯩ ꯑꯗꯨꯝ ꯈꯥꯏꯔꯨꯔꯒꯦ ꯏꯃꯥ ꯍꯩ ꯌꯥꯗꯦ ꯅꯨꯄꯤ ꯅꯪꯅ ꯀꯩꯗꯧꯕꯒꯤ ꯁꯤꯡ ꯈꯥꯏꯗꯧꯔꯤꯅꯣ ꯅꯨꯄꯥ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯁꯤꯕꯣ ꯑꯗꯣ ꯏꯃꯥ ꯑꯩꯗꯤ ꯃꯈꯣꯏ ꯇꯥꯗꯗ ꯋꯥ ꯌꯥꯝꯅ ꯉꯥꯡꯕꯁꯦ ꯇꯜꯂꯦ ꯆꯩꯔꯛꯇꯣ ꯍꯦꯛꯇ ꯃꯥꯜꯂꯦ ꯍꯥꯟꯅꯗꯩꯁꯨ ꯁꯨꯃꯥꯏꯅ ꯊꯦꯡꯅ ꯇꯨꯝꯕ꯭ꯔꯥ ꯏꯃꯥ ꯑꯩꯅ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯑꯗꯨꯝ ꯊꯦꯡꯅ ꯍꯧꯒꯠꯂꯦ ꯇꯥꯗꯁꯦ ꯌꯨ ꯊꯛꯇꯦ ꯅꯤꯁꯥ ꯑꯝꯇ ꯁꯤꯖꯤꯟꯅꯗꯦ ꯌꯥꯝ ꯐꯩ ꯑꯗꯨꯕꯨ ꯑꯩ ꯃꯉꯣꯟꯗ ꯋꯥ ꯉꯥꯡꯕꯗꯤ ꯍꯪꯒꯣꯏꯌꯦ ꯏꯃꯥ ꯀꯔꯤꯒꯤ ꯍꯪꯒꯣꯏꯗꯧꯔꯤꯅꯣ ꯅꯄꯨꯔꯣꯏꯕꯅꯤꯅꯦ ꯅꯈꯣꯏ ꯑꯅꯤꯕꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯐꯖꯅ ꯁꯥꯟꯅꯗ꯭ꯔꯤꯕ꯭ꯔꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯦꯡꯉꯣꯏ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯁꯦ ꯅꯨꯄꯤ ꯊꯤꯌꯨ ꯍꯥꯏꯕ ꯌꯥꯗꯦ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯃꯥꯅꯅꯦ ꯅꯨꯄꯤ ꯍꯥꯏꯕ ꯖꯥꯠꯁꯦ ꯍꯦꯛ ꯄꯜꯂꯨꯕꯒ ꯍꯦꯛꯇ ꯁꯥꯎꯕ ꯑꯗꯨꯕꯨ ꯅꯈꯣꯏ ꯑꯅꯤꯁꯤ ꯑꯩꯅ ꯍꯥꯏꯃꯟꯕꯗꯒꯤ ꯃꯥꯅ ꯌꯥꯔꯛꯄꯅꯤ ꯑꯗꯨ ꯀꯩꯒꯤꯅꯣ ꯏꯃꯥ ꯇꯥꯗꯅ ꯅꯨꯄꯤ ꯄꯟꯕ ꯌꯥꯗ꯭ꯔꯤꯁꯤꯕꯣ ꯑꯩꯉꯣꯟꯗꯁꯨ ꯅꯣꯡꯃꯇ ꯐꯥꯎ ꯌꯦꯡꯕꯤꯔꯛꯇꯦ ꯏꯃꯥ ꯅꯨꯃꯤꯠ ꯇꯥꯔꯒ ꯊꯦꯡꯂꯒꯗ ꯑꯩꯅ ꯇꯨꯝꯂꯝꯃꯅꯤ ꯍꯥꯏꯔꯀꯥꯟꯗ ꯍꯜꯂꯛꯏ ꯑꯗꯨꯒ ꯑꯩꯅ ꯆꯠꯊꯣꯛꯈꯤ ꯃꯇꯝꯗ ꯍꯧꯒꯠꯂꯒ ꯑꯗꯨꯝ ꯊꯣꯛꯈꯤꯅꯤ ꯀꯩꯒꯤꯅꯣ ꯁꯤꯕꯨ ꯏꯃꯥ ꯅꯆꯥꯗꯤ ꯑꯣꯏꯗꯕ ꯉꯥꯡꯕꯁꯦ ꯀꯌꯥ ꯍꯩꯅꯖꯗꯦ ꯑꯗꯨꯅ ꯍꯥꯏꯖꯕꯅꯤ ꯏꯃꯥ ꯏꯃꯧꯁꯤꯗꯤ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ ꯍꯥꯟꯅꯗꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯀꯌꯥ ꯂꯣꯏꯅꯔꯛꯇꯕꯒꯤꯅꯤ ꯁꯨꯝ ꯂꯩꯃꯤꯟꯅꯔꯒ ꯐꯔꯛꯀꯅꯤꯗ ꯏꯃꯧꯁꯤꯗꯤ ꯑꯗꯣ ꯏꯃꯥ ꯉꯁꯤꯗꯤ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯌꯦꯡꯉꯣꯏ ꯌꯨꯝꯁꯤꯗ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏ ꯑꯍꯨꯝꯇꯅꯤ ꯑꯗꯨꯅꯅꯦ ꯏꯃꯥꯗꯤ ꯏꯁꯨꯈꯩꯗ ꯎꯅꯤꯡꯂꯦꯅꯦ ꯅꯪꯕꯨ ꯅꯈꯣꯏ ꯇꯥꯗꯗ ꯈꯔ ꯍꯥꯏꯌꯨꯅꯦ ꯑꯩꯅꯗꯤ ꯏꯆꯥꯅꯤꯅ ꯀꯃꯥꯏ ꯍꯥꯏꯔꯨꯅꯤ ꯏꯃꯥ ꯇꯁꯦꯡꯅ ꯇꯥꯗꯒ ꯑꯩꯒꯗꯤ ꯑꯗꯨꯒꯨꯝꯕꯒꯤ ꯃꯔꯤ ꯑꯃꯠꯇ ꯐꯥꯎ ꯂꯩꯅꯗꯦꯗ ꯑꯩꯉꯣꯟꯗ ꯐꯥꯎ ꯅꯣꯡꯃꯇ ꯀꯧ ꯉꯥꯡꯗꯅ ꯇꯧꯗꯦ ꯑꯩ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗꯦ ꯏꯃꯥ ꯍꯥꯟꯅꯗꯒꯤ ꯅꯨꯡꯁꯤꯅꯗꯅ ꯂꯣꯏꯅꯔꯛꯄꯁꯨ ꯅꯠꯇꯕꯅꯤꯅ ꯑꯩꯅ ꯌꯥꯝ ꯍꯦꯟꯖꯤꯟꯕꯁꯨ ꯉꯝꯗꯦ ꯏꯃꯥ ꯍꯩꯃꯥ ꯀꯔꯤꯅꯣꯅꯦ ꯑꯩꯒꯤ ꯏꯆꯥꯅ ꯈꯜꯂꯤꯁꯤꯕꯣ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤꯅꯦ ꯂꯣꯏꯅꯃꯛ ꯉꯝꯒꯗꯧꯕꯅꯤ ꯌꯦꯡꯉꯣꯏ ꯑꯩꯒꯤ ꯏꯆꯥꯁꯦ ꯅꯨꯄꯤ ꯑꯃꯠꯇ ꯀꯣꯏꯔꯛꯇꯕꯅꯤ ꯅꯪꯁꯦ ꯃꯥꯒꯤ ꯅꯨꯄꯤꯅꯤ ꯂꯣꯏꯅꯕꯤ ꯃꯁꯤꯗ ꯀꯔꯤꯃꯠꯇ ꯀꯣꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯅꯅꯦ ꯅꯪꯅ ꯈꯔ ꯊꯦꯝꯃꯣ ꯑꯗꯨꯝ ꯐꯔꯛꯀꯅꯤꯗ ꯇꯜꯂꯤꯗ ꯏꯃꯥ ꯑꯩ ꯉꯝꯁꯨ ꯉꯝꯗꯦ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯍꯣꯏꯗ ꯇꯞꯅ ꯐꯔꯛꯄ ꯉꯥꯏꯕ ꯍꯥꯏꯕꯗꯨꯅꯤ ꯏꯃꯥꯁꯨ ꯋꯥꯔꯤ ꯁꯥꯒꯦ ꯃꯥꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯗꯅ ꯂꯩꯕ ꯌꯥꯕ꯭ꯔꯥꯗꯣ ꯍꯣꯏ ꯏꯃꯥ ꯑꯗꯨꯗꯤ ꯑꯩ ꯆꯥꯛ ꯊꯣꯡꯅꯕ ꯑꯝꯇ ꯇꯧꯔꯨꯈꯤꯒꯦ ꯏꯃꯥ ꯍꯣꯏ ꯇꯧꯔꯨꯔꯣ ꯑꯩꯒꯤ ꯏꯃꯧꯁꯦ ꯀꯌꯥꯗ ꯅꯨꯡꯁꯤꯈ꯭ꯔꯕꯅꯣꯅꯦ ꯁꯦ ꯑꯩꯒꯤ ꯏꯆा ꯅꯨꯄꯥꯁꯤꯅ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅೋ ꯑꯩ ꯈꯪꯗ꯭ꯔꯦ ꯃꯥꯅ ꯂꯨꯍꯣꯡꯕ ꯄꯥꯝꯗꯦ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏ ꯍꯥꯏꯕꯗ ꯑꯩꯅ ꯅꯝꯗꯅ ꯂꯨꯍꯣꯡꯕꯤꯔꯨꯕꯗꯒꯤ ꯍꯦꯟꯅ ꯍꯦꯟꯖꯤꯟꯈ꯭ꯔꯕ꯭ꯔꯥ ꯀꯔꯤꯅꯣꯃ ꯇꯧꯔꯤ ꯏꯆꯥꯁꯦ ꯁꯨꯃꯥꯏꯅ ꯅꯨꯄꯤ ꯍꯩꯅꯗꯦ ꯍꯥꯏꯗꯅ ꯂꯩꯕꯁꯨ ꯌꯥꯕ ꯅꯠꯇꯦ ꯅꯨꯄꯤ ꯊꯤꯕꯤꯔꯒ ꯈꯔ ꯐꯔꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯍꯦꯟꯅ ꯐꯠꯇꯕ ꯍꯦꯟꯖꯤꯜꯂꯛꯏ ꯁꯤꯗꯤ ꯑꯩ ꯋꯥꯔꯤ ꯑꯃꯨꯛꯇ ꯁꯥꯗꯕ ꯌꯥꯗ꯭ꯔꯦ ꯃꯁꯤꯗꯤ ꯄꯤꯁꯛ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯑꯃꯔꯣꯝꯗ ꯁꯤꯡꯒꯥꯔꯩ ꯃꯅꯨꯡꯗ ꯃꯄꯨꯔꯣꯏꯕꯅ ꯍꯟꯅ ꯌꯦꯡꯕꯤꯗꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯕꯁꯨ ꯃꯄꯥꯟ ꯊꯣꯡꯗꯗꯤ ꯎꯠꯊꯣꯛꯂꯝꯗꯦ ꯌꯥꯝꯅ ꯁꯤꯡꯕꯤ ꯅꯨꯄꯤꯅꯤ ꯌꯨꯝ ꯑꯁꯤꯒꯤ ꯆꯥꯎꯈꯠꯅꯕ ꯍꯥꯏꯗꯅ ꯁꯦꯜ ꯇꯥꯟꯗꯨꯅ ꯍꯣꯠꯅꯖꯩ ꯃꯁꯤꯗꯁꯨ ꯅꯠꯇꯦ ꯂꯩꯁꯥꯔꯤꯉꯩꯗ ꯀꯦꯕ ꯃꯧꯕ ꯌꯥꯎꯔꯝꯗꯕꯗꯣ ꯉꯁꯤꯗꯤ ꯁꯤꯡꯒꯥꯔꯩ ꯅꯤꯡꯊꯤꯅ ꯃꯆꯨ ꯇꯥꯅ ꯀꯦꯗꯨꯅ ꯂꯩꯕꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯥꯒꯤ ꯐꯖꯕꯕꯨ ꯍꯥꯏꯅꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯁꯤꯡꯒꯥꯔꯩꯅ ꯃꯔꯨꯞ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯇꯤꯜꯂꯤ ꯃꯤꯌꯥꯝ ꯄꯨꯝꯕ ꯄꯥꯛꯂꯕ ꯁꯪꯒꯣꯏ ꯑꯗꯨꯗ ꯃꯥꯒꯤ ꯀꯥꯡꯕꯨ ꯄꯨꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤꯁꯨ ꯁꯥꯟꯅꯔꯝꯃꯤ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯤꯕꯤ ꯃꯧ ꯑꯅꯧꯕꯤ ꯁꯛꯇꯁꯨꯗ ꯁꯪꯈꯣꯟꯅ ꯐꯖꯕꯤ ꯁꯤꯡꯒꯥꯔꯩꯅ ꯐꯅꯦꯛ ꯐꯤ ꯃꯆꯨ ꯇꯥꯕ ꯑꯃ ꯁꯦꯠ ꯏꯜꯂꯦ ꯍꯥꯏꯔꯗꯨꯅ ꯃꯌꯥꯝꯗ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯔꯨꯞꯁꯤꯡ ꯑꯁꯤꯒꯤꯗꯤ ꯑꯩꯉꯣꯟꯗ ꯐꯥꯎꯔꯕꯅꯤನ ꯑꯩꯅ ꯂꯧꯕ ꯇꯥꯔꯦꯀꯣ ꯃꯇꯨꯡꯗ ꯂꯥꯏꯕꯛ ꯐꯕ ꯌꯦꯡꯕ ꯍꯥꯏꯕꯗꯨꯅꯤ ꯃꯌꯥꯝꯒꯤ ꯑꯣꯏꯅ ꯊꯝꯕꯥꯜꯅ ꯈꯪꯗ꯭ꯔꯦꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯁꯦ ꯃꯔꯨꯞꯅꯦꯅ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯒꯨꯝꯕ ꯑꯋꯥꯕ ꯃꯤꯗꯗꯤ ꯁꯨꯐꯥꯎ ꯍꯦꯛ ꯐꯥꯎꯕꯤꯗꯦ ꯁꯦꯜ ꯄꯥꯏꯕ ꯃꯤꯗ ꯆꯣꯡꯁꯤꯟꯗꯅ ꯍꯦꯛ ꯐꯥꯎꯕ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯋꯥꯈꯜꯒ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦꯗ ꯇꯧꯔꯤꯁꯦ ꯊꯣꯏꯅꯨꯅ ꯍꯣꯏꯅꯦ ꯑꯗꯨꯅꯤꯅꯦ ꯁꯤꯡꯒꯥꯔꯩ ꯅꯪꯁꯦ ꯅꯗꯥꯎꯗꯤ ꯑꯣꯟꯊꯣꯛꯅ ꯌꯥꯕ ꯖꯥꯠꯅꯤꯀꯣ ꯅꯪꯅ ꯍꯦꯛ ꯇꯧꯊꯣꯔꯛꯄ ꯌꯥꯎꯔꯛꯄ ꯈꯨꯗꯤꯡꯁꯦ ꯏꯁꯣꯔꯁꯤꯅ ꯅꯪꯁꯦ ꯍꯦꯛꯇ ꯆꯥꯟꯕꯤꯕ ꯖꯥꯠꯅꯤꯀꯣ ꯍꯣ ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯏꯁꯣꯔ ꯅꯤꯡꯖꯕꯒꯤꯅꯤꯗꯅ
ꯑꯗ ꯇꯥꯏꯍꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯀꯥꯟꯅꯗꯦ ꯌꯨꯝ ꯍꯟꯕ ꯇꯥꯕꯅꯤ ꯃꯔꯨꯞꯁꯨ ꯐꯥꯎꯗ꯭ꯔꯕꯅꯤꯅ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯌꯥꯝ ꯑꯗꯨ ꯃꯍꯩ ꯍꯧꯒꯠꯅꯗꯨꯅ ꯆꯠꯅꯈꯤꯔꯝꯃꯤ ꯃꯤ ꯂꯣꯏꯅꯃꯛ ꯍꯧꯒꯠꯅꯗꯨꯅ ꯆꯠꯅꯈ꯭ꯔ ꯃꯇꯨꯡꯗ ꯏꯕꯦꯝꯍꯜ ꯇꯞꯅ ꯁꯤꯡꯒꯥꯔꯩꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯁꯤꯡꯒꯥꯔꯩ ꯏꯅꯝꯃ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯅ ꯀꯩ ꯋꯥꯅꯣ ꯏꯅꯝꯃ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯑꯗꯨꯕꯨꯔꯣ ꯑꯩꯁꯦ ꯅꯈꯣꯏ ꯇꯥꯗꯗꯣ ꯌꯥꯝꯅ ꯀꯟꯅ ꯃꯁꯥ ꯉꯝꯍꯧꯗ꯭ꯔꯦ ꯑꯗꯨꯅ ꯑꯉꯥꯡ ꯑꯄꯤꯛꯄ ꯑꯅꯤꯗꯨꯒꯤꯁꯨ ꯁꯪꯒꯣꯝ ꯂꯩꯅꯤꯡꯉꯥꯏ ꯁꯦꯜ ꯂꯩꯇꯗꯅ ꯉꯔꯥꯡꯗꯒꯤ ꯀꯔꯤꯝ ꯄꯤꯊꯛꯇ꯭ꯔꯤ ꯃꯔꯨ ꯑꯣꯏꯅ ꯅꯈꯣꯏ ꯇꯥꯗꯗꯣ ꯑꯃꯨꯛꯇꯪ ꯑꯅꯥꯕ ꯌꯦꯡꯊꯣꯛꯅꯤꯡꯉꯤ ꯌꯦꯡꯍꯧꯗ꯭ꯔꯕꯗꯤ ꯍꯌꯦꯡ ꯀꯣꯟꯅ ꯐꯠꯇꯕ ꯑꯣꯏꯈꯤꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯅꯪꯒꯤ ꯁꯦꯜꯗꯣ ꯏꯅꯝꯃ ꯈꯤꯇ ꯁꯤꯖꯤꯟꯅꯒꯦ ꯑꯩꯒꯤꯗ ꯑꯃꯨꯛ ꯐꯪꯂꯛꯄꯗꯅꯦ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯀꯦ ꯍꯥꯏꯕꯕꯨ ꯀꯔꯤ ꯈꯟꯒꯦ ꯅꯪꯕꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯅꯝꯃ ꯑꯩꯒꯤꯗꯤ ꯑꯔꯨꯕ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯁꯤꯖꯤꯟꯅꯒꯗꯕꯁꯨ ꯂꯩꯇꯦ ꯍꯟꯗꯛꯀꯤꯁꯦ ꯏꯅꯝꯃꯅ ꯂꯧꯕꯤꯔꯣ ꯏꯅꯝꯃꯅ ꯐꯪꯕ ꯃꯇꯝꯗ ꯑꯩꯒꯤ ꯑꯣꯏꯔꯒꯦ ꯌꯥꯔꯦꯗꯅ ꯏꯕꯦꯝꯃꯍꯜ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ ꯑꯁ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯔꯦꯗ ꯅꯪꯅ ꯍꯥꯏꯔꯤꯁꯦ ꯑꯩꯒꯤ ꯀꯣꯛꯇꯒꯤ ꯄꯣꯠꯂꯨꯝ ꯑꯃ ꯊꯥꯡꯊꯕꯤꯔꯤ ꯅꯪꯅ ꯏꯅꯝꯃꯒꯤ ꯑꯋꯥꯕ ꯀꯣꯛꯄꯤꯕꯒꯤ ꯏꯅꯝꯃꯁꯨ ꯅꯪꯒꯤ ꯇꯧꯕꯤꯃꯜ ꯀꯥꯎꯏ ꯁꯣꯏꯗꯅ ꯏꯅꯝꯃꯁꯨ ꯅꯪꯒꯤ ꯃꯇꯦꯡ ꯑꯉꯝꯕ ꯄꯥꯡꯒꯅꯤ ꯀꯥꯏꯗꯦꯗ ꯏꯅꯝꯃ ꯁꯤꯗꯤ ꯑꯉꯝ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯕꯅꯤ ꯕꯦꯝꯃ ꯁꯤꯡꯍꯥꯔꯩ ꯅꯪꯒꯤ ꯄꯨꯛꯆꯦꯜꯁꯦ ꯌꯥꯝꯅ ꯆꯥꯎꯈ꯭ꯔꯦ ꯌꯥꯝꯅ ꯐꯈ꯭ꯔꯦ ꯅꯪꯁꯦ ꯇꯨꯡ ꯃꯥꯡꯒꯤ ꯋꯥ ꯅꯠꯇꯦꯀꯣ ꯂꯩꯀꯥꯏ ꯑꯁꯤꯗ ꯅꯪꯅ ꯍꯦꯛ ꯌꯨꯝ ꯄꯥꯟꯗꯨꯅ ꯂꯥꯛꯄꯗꯒꯤꯅꯦ ꯀꯅꯥꯒꯤ ꯂꯩꯇ ꯂꯥꯏꯔꯕ ꯑꯣꯏꯔꯕꯁꯨ ꯁꯦꯠꯅ ꯏꯟꯅꯕꯕꯨ ꯑꯣꯏꯔꯕꯁꯨ ꯅꯉꯣꯟꯗꯒꯤ ꯂꯣꯏꯅꯃꯛ ꯍꯦꯛꯇ ꯊꯣꯛꯏ ꯋꯥꯠꯇ ꯄꯥꯗꯕ ꯍꯥꯏꯕꯗꯨ ꯍꯦꯛꯇ ꯑꯣꯏ ꯁꯛꯁꯨ ꯍꯥꯏꯔ ꯅꯪꯗꯤ ꯆꯪꯈꯣꯟꯅ ꯐꯖꯕꯅꯤꯅꯅꯦ ꯁꯦꯠꯂꯤ ꯏꯜꯂꯤ ꯈꯨꯗꯤꯡꯁꯨ ꯏꯄꯛꯇ ꯄꯛꯆꯩ ꯑꯣꯟꯊꯣꯛꯅꯁꯨ ꯃꯆꯨ ꯃꯃꯦꯟꯀꯥꯁꯦ ꯆꯥꯅꯕ ꯈꯟꯕ ꯍꯩꯈ꯭ꯔꯦ ꯑꯁ ꯏꯅꯝꯃꯁꯤꯗꯤ ꯄꯪꯊꯥꯗ ꯍꯦꯛꯇ ꯊꯥꯒꯠꯄꯤꯔꯤ ꯑꯩꯁꯨ ꯏꯄꯥꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯛꯄ ꯅꯠꯇꯦ ꯁꯦꯜ ꯇꯨꯡꯕ ꯁꯨꯡꯉꯝ ꯉꯝꯂꯝꯗꯦ ꯑꯍꯥꯟꯕꯗꯗꯤ ꯑꯩꯈꯣꯏ ꯄꯥꯕꯗꯣ ꯌꯥꯝꯅ ꯌꯨ ꯊꯛꯇꯅ ꯉꯥꯎꯗꯅ ꯑꯗꯨꯝ ꯂꯩ ꯄꯥꯕꯒꯤ ꯁꯔꯩꯗ ꯑꯩꯈꯣꯏ ꯏꯃꯥꯒ ꯑꯩꯒꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯛꯈꯤ ꯁꯦꯜ ꯂꯩꯇꯗꯅ ꯁꯦꯡ ꯐꯥꯎꯋꯥꯅꯤꯡꯉꯥꯏ ꯂꯩꯇꯗꯅ ꯌꯥꯝ ꯋꯥꯏꯗ ꯏꯅꯝꯃ ꯍꯧꯖꯤꯛꯇꯤ ꯄꯥꯕ ꯂꯩꯇ꯭ꯔꯕꯅꯤꯅ ꯏꯃꯥꯁꯨ ꯈꯔꯗꯤ ꯅꯦꯅꯥ ꯇꯥꯅ ꯏꯪꯅ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯅ ꯏꯃꯥꯁꯨ ꯑꯩꯅ ꯁꯦꯜ ꯇꯥꯟꯕꯁꯤꯡꯗꯣ ꯏꯃꯥꯒꯤ ꯆꯥꯎꯈꯠꯆꯅꯕ ꯍꯥꯏꯗꯅ ꯁꯦꯟꯗꯣꯏ ꯆꯥꯍꯜꯂꯒ ꯍꯧꯖꯤꯛꯇꯤ ꯊꯝꯃꯤ ꯑꯗꯨꯅꯤ ꯅꯈꯣꯏ ꯏꯃꯥꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯈꯔ ꯅꯦꯅꯥ ꯇꯥꯔꯝꯃꯅꯤ ꯅꯨꯄꯥ ꯐꯠꯇꯕꯗ ꯌꯨꯝ ꯄꯥꯟꯕꯒꯤ ꯑꯋꯥꯕꯁꯦ ꯅꯈꯣꯏꯁꯨ ꯅꯈꯣꯏ ꯄꯥꯕꯗ ꯊꯦꯡꯅꯔꯛꯂꯕꯅꯤನ ꯈꯪꯂꯝꯃꯅꯤ ꯋꯥꯈ꯭ꯔꯦ ꯑꯋꯣꯏꯕ ꯑꯩꯈꯣꯏꯒꯤꯁꯨ ꯆꯞ ꯃꯥꯟꯅꯩ ꯌꯨ ꯊꯛꯃꯟꯗꯅ ꯍꯧꯖꯤꯛꯇꯤ ꯍꯛꯆꯥꯡ ꯌꯥꯔꯛꯇ꯭ꯔꯕ ꯀꯥꯟꯗꯗꯤ ꯂꯥꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯅ ꯇꯧꯔꯤꯕꯁꯤꯅꯤ ꯅꯨꯄꯥꯅ ꯒ꯭ꯌꯥꯟ ꯇꯥꯗꯕꯁꯦ ꯌꯥꯝ ꯋꯥꯏꯀꯣ ꯍꯣꯏ ꯏꯅꯝꯃ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯅꯨꯄꯥ ꯃꯈꯩꯁꯦ ꯌꯨ ꯊꯛꯇꯕ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯗꯦ ꯅꯣꯡ ꯐꯥꯗꯣꯛ ꯊꯛꯄꯅ ꯃꯈꯜ ꯑꯃꯅꯤ ꯑꯗꯨꯗꯤ ꯅꯠꯇꯦ ꯅꯨꯡꯇꯤꯒꯤ ꯆꯥꯡ naina ꯊꯛꯇꯨꯅꯗ ꯂꯩ ꯑꯗꯨꯅꯗꯤ ꯀꯗꯥꯏꯗꯒꯤ ꯏꯁꯥ ꯐꯗꯣꯏꯅꯣ ꯑꯗꯣ ꯅꯈꯣꯏ ꯅꯨꯄꯥꯁꯤꯗꯤ ꯌꯨꯒ ꯊꯛꯇꯅ ꯇꯧꯕ ꯅꯠꯇꯦ ꯃꯁꯤꯒꯤ ꯍꯥꯏꯔꯨꯔꯕꯗꯤ ꯌꯥꯝꯅ ꯐꯈ꯭ꯔꯦ ꯃꯈꯣꯏꯒꯨꯝꯕꯁꯤ ꯍꯧꯖꯤꯛ ꯃꯇꯝꯗꯗꯤ ꯑꯇꯥꯡꯕꯅꯤꯀꯣ ꯍꯣꯏ ꯏꯅꯝꯃ ꯑꯩꯁꯨꯅꯦ ꯌꯨꯕꯨ ꯊꯛꯇ꯭ꯔꯕ ꯃꯤꯕꯨ ꯐꯔꯕꯗꯤ ꯁꯦꯜꯒꯤ ꯋꯥꯗꯤ ꯑꯩꯅ ꯏꯔꯥꯏ ꯇꯥꯜꯂꯁꯨ ꯌꯥꯏ ꯍꯥꯏꯔꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕꯁꯦ ꯅꯨꯄꯥ ꯐꯕꯁꯤ ꯅꯠꯇ꯭ꯔꯣ ꯏꯅꯝꯃ ꯃꯥꯅꯤꯅꯦ ꯑꯗꯨꯅꯤ ꯑꯣꯟꯊꯣꯛꯅ ꯍꯩꯅ ꯁꯤꯡꯅ ꯈꯟꯈ꯭ꯔꯦ ꯍꯩꯋꯥꯅꯤ ꯏꯅꯝꯃ ꯅꯪꯅ ꯉꯥꯡꯊꯣꯔꯛꯄꯁꯤꯗꯤꯕꯀꯣ ꯄꯤꯁꯛꯅ ꯍꯥꯏ ꯕꯦꯝꯃ ꯅꯣꯏꯒꯤ ꯃꯔꯨꯞꯇꯨꯕꯨ ꯂꯣꯏꯔꯕ꯭ꯔꯣ ꯅꯠꯇꯦ ꯀꯅꯥꯗ ꯐꯥꯎꯔꯒꯦ ꯉꯁꯤꯗꯤ ꯏꯃꯥ ꯑꯩꯉꯣꯟꯗ ꯐꯥꯎꯔꯦ ꯑꯗꯣ ꯏꯅꯝꯃꯁꯦ ꯇꯥꯗꯗꯣ ꯃꯁꯥ ꯌꯥꯝ ꯀꯟꯅ ꯉꯝꯗꯅ ꯂꯩꯔꯤ ꯍꯥꯏꯌꯦ ꯑꯗꯨꯒꯤ ꯁꯦꯜ ꯈꯔ ꯆꯤꯜꯂꯤ ꯍꯥꯏ ꯑꯗꯨꯅ ꯏꯅꯝꯃꯗ ꯑꯣꯏꯅ ꯄꯤꯕꯤꯔꯒꯦ ꯇꯧꯕꯅꯦ ꯍꯟꯗꯛꯀꯤꯁꯦ ꯃꯊꯪ ꯏꯅꯝꯃꯒꯤꯗꯅ ꯑꯩꯅ ꯑꯃꯨꯛ ꯑꯣꯏꯅ ꯂꯧꯔꯒꯦꯅ ꯍꯥꯏꯅꯔꯤ ꯑꯣ ꯀꯥꯏꯗꯦꯗ ꯅꯠꯇꯦ ꯏꯕꯦꯝꯍꯜ ꯅꯪꯒꯤ ꯅꯨꯄꯥꯗꯨꯕꯨ ꯀꯌꯥꯝ ꯀꯟꯅ ꯉꯝꯗꯕꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯑꯁ ꯌꯨ ꯊꯛꯃꯟꯗꯅ ꯌꯨꯔꯥꯏ ꯁꯨꯕꯒꯤ ꯂꯩꯅꯥꯅꯤꯗ ꯏꯅꯦꯕꯦꯝꯃ ꯑꯁ ꯇꯜꯂꯦꯍꯦ ꯑꯋꯣꯏꯕ ꯌꯨ ꯊꯛꯄ ꯅꯨꯄꯥꯁꯤꯡꯁꯦ ꯍꯣꯏ ꯐꯔꯦ ꯐꯖꯅ ꯃꯁꯥꯗꯣ ꯂꯥꯌꯦꯡꯕꯤꯔꯣ ꯏꯕꯦꯝꯃ ꯅꯨꯃꯤꯗꯥꯡꯒꯤꯗꯤ ꯀꯔꯤ ꯃꯊꯦꯜ ꯇꯧꯔꯁꯦꯕ ꯏꯃꯥ ꯑꯩ ꯀꯩꯊꯦꯜ ꯐꯥꯎꯗꯪ ꯆꯠꯂꯨꯒꯦ ꯉꯥ ꯂꯩꯇ꯭ꯔꯕꯅꯤ ꯉꯥ ꯈꯤꯇ ꯌꯦꯡꯉꯨꯒꯦ ꯉꯟꯁꯨ ꯉꯜꯂꯤꯕꯅꯤꯅ ꯍꯣꯏ ꯌꯦꯡꯉꯨꯔꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅꯤ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯈ꯭ꯔꯁꯤ ꯑꯗꯨ ꯁꯤꯡꯍꯥꯔꯩ ꯍꯣꯔꯦꯟꯗꯤ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯖꯒꯣꯏ ꯁꯥꯕ ꯌꯥꯎꯔꯨꯁꯤꯗꯅ ꯀꯩ ꯀꯥꯏꯒꯦ ꯑꯩꯕꯣ ꯑꯁ ꯏꯀꯥꯏꯗ ꯏꯁ ꯀꯩꯗꯧꯕ ꯏꯀꯥꯏꯗꯣꯏꯅೋ ꯅꯈꯣꯏꯒꯨꯝꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯃꯧ ꯅꯍꯥꯁꯤꯡꯅ ꯃꯀꯣꯛ ꯆꯤꯡꯒꯗꯕꯅꯤ ꯈꯪꯂꯕ꯭ꯔꯣ ꯑꯣ ꯖꯒꯣꯏꯒꯤꯔꯥ ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯍꯥꯏꯒꯦ ꯈꯜꯂꯤꯕꯅꯤ ꯑꯩꯒꯤ ꯏꯃꯧꯅ ꯖꯒꯣꯏ ꯃꯀꯣꯛ ꯆꯤꯡꯂꯕꯗꯤ ꯀꯌꯥꯗ ꯐꯖꯅꯤꯗꯅ ꯁꯣꯏꯗꯅ ꯌꯥꯎꯍꯟꯗꯣꯏꯅꯤ ꯑꯩꯅ ꯃꯃꯥꯡ ꯐꯝꯂꯒ ꯌꯦꯡꯗꯧꯔꯤꯕꯅꯤ ꯏꯃꯧꯅ ꯖꯒꯣꯏ ꯁꯥꯍꯟꯗꯧꯔꯤꯕ ꯑꯗꯨꯅꯦ ꯌꯥꯎꯍꯟꯁꯤ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯊꯦꯡꯅꯔꯁꯤ ꯆꯠꯂꯦꯀꯣ ꯏꯅꯦ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯁꯤꯡꯒꯥꯔꯩ ꯑꯃꯗꯤ ꯏꯕꯦꯝꯍꯜ ꯃꯈꯣꯏ ꯑꯅꯤ ꯊꯣꯛꯃꯤꯟꯅꯔꯝꯃꯤ ꯏꯕꯦꯝꯍꯜꯗꯤ ꯃꯥꯒꯤ ꯃꯌꯨꯝ ꯌꯧꯗꯨꯅ ꯂꯩꯍꯧꯔꯝꯃꯤ
नुमिदांगी मतमनी सिंगारई मसू ताबा फिरोल सेट इल्ले हाइरदुना निंथीना केरदुना लाई हराउबुंगदा जगोई मकोकसिंगदुना जगोई साबा यावरम्मी दिल्लीबा मियाम पुंबदु सिंगारईगी निंथीबा फजबा अदुना पुंसुम हेक सुमतबा हाइबदु ओइरम्मी मयाम मरक अदुदा सिंगारईगी मपुरैबा नोंग्याई महाक्सु जगोई अदुबु येंगलम्मी नोंग्याई मागी थमोइदा असुमना खलम्मी इस ओंथोकना फजख्रेदा कनागी मसाबु ओइरिगबा कनागी लोइनबीबु ओइरिगबा असुक कुइ मतमसे अइना नुपी हाइबा नुपीसे येंगना लाकपनी अदुबु ngasidi असुक यामना संखोना फजबी नुपी अइगी पुंसिदा अमुक्ता उखिद्रे कयादा फजरिगबा मागी फजमा तवसिदा ngasidi अइगी थमोय सिबु इथक इपम होवनख्रे मागी वखलसे सिंगसिनख्रे ओह फजख्रेदा नते अइगी युंगी नुपीदुबु असिगुमना फजरमगद्रा अइदि नोमदसु येंगलुदे अइना लुहोंखिरोय हाइबदा इमाना याददुना नमफुदा लुहोंहल्ली अदुना ngasi फावबा थमोयसिना वारौखिबदा अइगी नुपीने हाइदना मयुम थादोक्लगा लाक्लिबि नुपीदो ngasi फावबा मसक येंगलुदे अदुबु असुक फजबा नुपी मीगी मपुरैबा लैरबि नुपी असिबो अइ अमुक खना येंगलुदा फरे ngasidi अइगी नुपीदो महाकी मसकतु अइ येंगलुरगे असुमना खल्लदुना वसक सेटपा नोंग्याई नुपी ओइबिगी फजबा सिंगलो सक्तम उरुबदगी थमोय इथक इपोम हौरक्तुना मागी लोइनबीबु ngasidi कौरुरगे येंगलुरगे खल्लदुना मयुमदा थुना यांगना हंजिलक्लम्मी अदुबु माना मयुमदा हंजिलक्पददी कनासु लैरमद्रे ओ कदाइ जख्रबा मखोइसु जगोइ सि येंगमा सोइदुना मुकी चलमगनी इमासु लैते फरे ngasidi अइ गाइदा गाइरगे mahakna ibu numit khudingi ngairaga karigi aina asuk uninglakpa masak aina magi masak khangningba numit asidadi karigi ngairoi phajai nupido yamna phajai nupi haiba jatse asuk phajaramgani haiba ai khalude adubu khanghaudana ngasidi mayol kangluraba aigi thamoise yening hulakpagum aigi oirabi mahakpu yenginglakpagi ihullama phauri asibu ibu ai ngaidadi ngairage असुमना खल्लदुना नोंग्याई मागी नुपीबु गाइदुना लैरम ngayhak ngairaba matungda thong hangbagi khonjel ama tarakla madu tabda nongyai masadu tokpham khangdana phamlambadagi phuk haugattuna leirammi mahak na haugatpaga magi loina bi singaraisu kada sanglaklammi ure nongyai mahaki thamoi hukibi sangkholabi laibungi jagoi khuthek tamhobi sakhenbi do oiramni madu ubada nongyai mitkuptaba makhai yengduna leirammi मधु उबदा सिंगारे तौफम खंगदना कौबसु ngamdana मागी फी होंगफम थोकपा होंगमा लोइरदुना तुमथगे तौरिगैदा नोंग्याइना तपना हाइरई अमुक्ता गाइबिखो वामत सिंगारे ngakna हाइरई करी ताकपिगदबा अइना गोदा यामना सोइख्रे अइना नंगबो इथोक्तुना थमलुई अदुबो ngasidi अइगी थमोइसे हाइफम खंगच्रे अइ नंगबो हलकपा गाइरमलिबि अइखोइनिसे तुहोंगदुन लैरबसु नोंगमदा अइना मपुरैबा मोइबगी मतौ उतना अइना असुकुइबसि लै हाइबा खंगी नंग कशु नुगाइरम अइ खंगी नरा कशु लैतना अइना सुमना नंगबु थमसे अयम सोइख्रे कसिसिबु अइबु मांगलो ताइबा का असेंगमन अइना हारिबसे नंगी फजबा निंथीबना अइया खांग कनबगी पांगलसु नमहत्पि पुमनमक थुगाइबि नंगना नुपी हाइबा नुपीसे यामना फजै येंगलुबदा चांगदमना फम गांगतोय mayamsidagi nangna khwaidagi siheli asidi aigi wasa aina khangkhiba hongdu pumnamakse nangi phajaraba ningthiraba changkholaba saktam asina karibada wamta haidrabasu pumnamak ngamkhre nangna singarai phajaraba maithong aduda momon minong ikaina noktu naire makhoi tada ngasigi numitse aina matam kayadagi ngaiduna leirakpan ngasidi aigi ningba thumli asiaiduna singarai mapuroibagi makhong sokna khurumi aibu punsigi thadokpigedoko apangbini aidi asweran pumnamak semdokpi aigidi makhoi tadana aibu lunat obiba sibuk nungaiba leitri aigi punsida karisu kirudi selaitabagi awaba leiti pumnamak talaga phangi pumnamak aina ngamnaba hotnagani adubo selna leiba phangdaba posa thamoi sengma nungsiba haiba sikhaktani aigi punsida khwaidagi maru oiribase adubu ngasidi aina nungti numit khudingi isorda khurumsabado phangli aigi ningba thonglei tada matam kaya aina nangbu wahal
Ngasidagidi ay nangbu amuk hana wahalaroi. Yeng, sidagidi aisu thaba ingkhang suba chatlagadabani. Fazaba nasaksi yenglaga awaba kaudini. Aisu nangbu wahalaroi. Nunghaina thamladawni aina. Asengbagiro tada. Asengba. Ay ngasidi nafam na pumnamok maithiri. Nupa ama oibagi thongdang ay tawraki. Nangbu aigi oina nungaina thamlagi. Singarik mapuroibagi wadu tabada haraubagi pirang sintharami. Mapuroibana magi nupigi awaba khangbirakpa matam amadi minungsina yumlakpa matamda nupi oibigi thamoi pensaba pokpagi mahai yanba haibadu oizaribani. Adumnamak singarai mahaksu mapuroibagi minungsi thaujal phanglakpada laisarinaidagi mapum thitna wazaraklabi keba nanba khanglaktrabi ngasidi hena maga phanna keraktuna wakhal nungaina harau tayamna punsi lelambi. Asumna pisak mahaksu masa mamauna harau nungaina laiminaba uraga hena punsi sangdokpagup khanjarami. Imung manunggi miyoisingna nungsi sanana hingminaduna leirakpa matamda kananasu thingba ngamde haibaduni. Ngasidi harau nungaibagi minoktuna pik thanduna masa masu sadanawda sandoktuna awaba pumnamak koktuna nungaina leiba punsi oikhirami.